ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯗ ꯇꯥꯍꯟꯖꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯊꯥꯗꯣꯏ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯏꯆꯟꯕꯤ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯅꯤ꯫ ꯊꯥꯗꯣꯏ ꯐꯅꯦꯛꯇꯨ ꯈꯔ ꯀꯧꯇꯛ ꯁꯦꯠꯂꯒ ꯐꯨꯔꯤꯠ ꯈꯨꯗꯥꯡ ꯈꯔ ꯆꯣꯂꯞ ꯇꯧꯕ ꯑꯃ ꯂꯤꯠꯂꯤ꯫ ꯃꯈꯨꯠꯇ ꯄꯤꯛꯂꯞ ꯇꯧꯕ ꯕꯥꯔꯇꯤꯟ ꯑꯃꯁꯨ ꯌꯥꯜꯂꯒ ꯔꯥꯒ ꯑꯃꯗ ꯁꯣꯔꯣꯛꯀꯤ ꯃꯄꯥꯜ ꯑꯗꯨꯗ ꯆꯠꯂꯤ꯫ ꯇꯨꯡꯂꯣꯝꯗꯅ ꯄꯤꯛꯂꯤꯕ ꯃꯧꯄꯥ ꯅꯨꯄꯥꯅ ꯅꯤꯡꯉꯥꯏ ꯇꯧꯕꯣꯏ ꯀꯩꯕꯣꯏ ꯉꯔꯪ ꯉꯔꯪ ꯉꯪꯗꯨꯅ ꯏꯅꯩ꯫ ꯁꯨꯃꯟ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ "ꯀꯗꯥꯏꯅꯣ ꯏꯆꯦ? ꯂꯨꯄꯥ 10ꯗ ꯄꯤꯌꯣ ꯍꯥꯏꯕꯅꯦ." ꯊꯥꯗꯣꯏ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯂꯥꯎꯔꯒ "ꯍꯩ ꯅꯞꯆꯣꯕ, ꯅꯪ ꯉꯁꯤꯅꯦ ꯁꯣꯔꯣꯛ ꯃꯌꯥꯏꯁꯤꯗ ꯏꯟꯊꯨꯔꯒ ꯊꯅꯝꯅꯤꯀꯣ." ꯁꯨꯃꯟ ꯃꯅꯞꯇꯨ ꯊꯣꯠ ꯊꯣꯠ ꯆꯤꯡꯈꯠꯂꯒ "ꯂꯩꯁꯥꯕꯤ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯕꯨꯛ ꯂꯤꯛꯄ, ꯑꯩ ꯑꯆꯥꯄꯣꯠ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕ, ꯂꯨꯄꯥ 10ꯗꯪ ꯄꯤꯌꯣ ꯍꯥꯏꯕ ꯏꯆꯦ." ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎꯗꯣ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯅꯣꯡ ꯈꯔ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯆꯨꯕꯒꯤ ꯁꯣꯔꯣꯛꯇ ꯇꯨꯡꯂꯒ ꯂꯩꯕ ꯏꯁꯤꯡ ꯑꯗꯨ ꯈꯪꯍꯧꯗꯦ ꯑꯊꯨꯕꯗ ꯊꯧꯔꯒ ꯂꯥꯛꯄ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯅ ꯊꯧꯖꯤꯜꯂꯛꯄꯗꯒꯤ ꯂꯝꯕꯤꯗ ꯂꯩꯔꯤꯕ ꯑꯅꯤ ꯑꯗꯨ ꯄꯨꯡꯆꯣꯠ ꯍꯦꯛ ꯆꯣꯠꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯩ ꯑꯔꯣꯏꯕꯤꯗ ꯍꯧꯔꯒ ꯁꯥꯎꯔꯗꯨꯅ ꯑꯌꯥꯛꯄ ꯈꯣꯟꯖꯦꯜꯗ ꯅꯣꯡ ꯈꯥꯛꯄ ꯃꯈꯩ ꯂꯥꯎꯈꯠꯂꯛꯂꯒ "ꯑꯣꯏ ꯅꯣꯏ ꯌꯥꯝ ꯊꯨꯅ ꯉꯥꯏꯈꯣ!" ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯁꯨ ꯂꯝꯕꯤ ꯃꯌꯥꯏ ꯑꯗꯨꯗ ꯈꯝꯈꯥꯝ ꯈꯥꯝꯃꯤ꯫ ꯊꯥꯗꯣꯏ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯤ꯫ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯍꯥꯡꯇꯣꯛꯏ꯫ ꯃꯅꯨꯡꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯃꯤꯁꯛꯇꯨ ꯎꯕꯗ ꯊꯥꯗꯣꯏ ꯈꯧꯇꯛꯇꯤ ꯈꯤꯇꯪ ꯆꯥꯖꯩ꯫ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ, ꯌꯥꯝꯅ ꯅꯥꯟꯕ, ꯃꯐꯤ ꯃꯔꯣꯜ ꯑꯇꯥꯡꯕ ꯃꯈꯜꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄ, ꯃꯁꯛ ꯃꯇꯧ ꯇꯅꯥꯞ ꯇꯅꯥꯞꯄ ꯅꯨꯄꯥ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯗꯣꯏꯒꯤ ꯑꯗꯨꯛ ꯍꯥꯊꯨꯅ ꯇꯧꯕ ꯃꯇꯧ ꯑꯗꯨꯗ ꯐꯝꯂꯝꯂꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯃꯤꯠ ꯑꯗꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯌꯦꯡꯊꯣꯔꯛꯏ꯫ ꯊꯥꯗꯣꯏ ꯆꯩꯗꯤ ꯆꯩꯅꯤꯡ ꯆꯩꯕꯗꯤ ꯉꯝꯗꯦ꯫ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯥꯎꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯍꯜ ꯃꯤꯌꯥꯏ ꯆꯜꯂꯞ ꯇꯧꯕ ꯅꯨꯄꯥ ꯑꯗꯣꯝꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯔꯞꯅ "ꯀꯀꯥꯕꯨ ꯃꯤꯠꯇꯨꯕꯨ ꯀꯗꯥꯏꯗ ꯌꯦꯡꯉꯒ ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯊꯧꯕꯤꯔꯤꯅꯣ? ꯁꯒꯣꯜ ꯒꯥꯔꯤꯁꯦ ꯍꯩꯔꯒ ꯊꯧꯕꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯩꯇꯕꯤꯗ ꯊꯧꯕꯤꯔꯤꯕ꯭ꯔꯣ? ꯍꯩꯇ꯭ꯔꯗꯤ ꯍꯩꯅꯅꯕ ꯍꯥꯟꯅ ꯇꯝꯂꯒ ꯊꯧꯕꯤꯕ ꯀꯩꯗꯧꯒꯦ? ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯩꯈꯣꯏꯁꯦ ꯃꯤꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯁꯥꯃꯛꯇꯤ ꯅꯠꯇꯦꯗꯅ꯫ ꯇꯨ ꯁꯤ ꯌꯦꯡꯉꯨ, ꯂꯩꯈꯣꯝꯅ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯃꯈꯩ ꯆꯣꯡꯉꯤꯁꯦ, ꯍꯧꯅꯕ꯭ꯔꯕ ꯁꯤꯕꯣ?" ꯊꯥꯗꯣꯏꯒꯤ ꯁꯞꯇ꯭ꯔ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯀꯤꯔꯕ꯭ꯔꯥ ꯀꯩꯅꯣ ꯃꯃꯤꯠ ꯑꯗꯨ ꯈꯞ ꯈꯞ ꯈꯞꯄꯒ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯕꯦꯝꯃ, ꯅꯪꯁꯨ ꯅꯆꯤꯟꯗꯤ ꯐꯖꯅ ꯈꯞꯄꯤꯍꯦ. ꯑꯩꯅ ꯉꯥꯡꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯍꯦꯛ ꯄꯤꯗꯦ. ꯑꯩꯒꯤ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄꯗ ꯅꯣꯏꯅ ꯉꯥꯡꯕ ꯋꯥꯍꯩꯗꯣ ꯑꯃꯨꯛ ꯇꯥꯔꯒ ꯂꯩꯈꯣ ꯍꯥꯏꯔꯣ? ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯉꯗꯤ ꯅꯁꯥꯅ ꯈꯥꯝꯃꯒ ꯁꯣꯏꯈ꯭ꯔꯦꯇꯪ ꯑꯣꯏꯁꯨ ꯍꯥꯏꯌꯨꯗꯅ. ꯑꯗꯨꯁꯨ ꯇꯥꯁꯤꯟꯅꯗ ꯎꯁꯤꯟꯅꯗꯅ ꯊꯧꯈꯤꯅꯦ. ꯑꯩꯅ ꯈꯣꯟꯖꯦꯜ ꯊꯣꯛꯈꯩ ꯂꯥꯎꯔꯝꯗ꯭ꯔꯕꯗꯤꯅꯦ ꯀꯀꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯊꯧꯈꯤꯗꯣꯔꯤꯌꯦ. ꯑꯗꯨꯒꯨꯝꯕ ꯂꯝꯆꯠ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯒꯤ ꯋꯥꯅꯤ. ꯑꯩꯅ ꯆꯤꯟꯁꯦ ꯀꯠꯃꯟꯕꯁꯤꯗ ꯊꯛꯁꯤꯒꯁꯤ ꯌꯥꯎꯗꯕ ꯃꯤꯁꯨ ꯇꯥꯔꯝꯃꯅꯤ. ꯑꯩꯅꯦ ꯑꯗꯨꯛ ꯍꯥꯛꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦ. ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯁꯦ ꯈꯨꯡꯒꯪ ꯅꯤꯡꯉꯣꯜ ꯑꯃꯅꯤ, ꯂꯩꯁꯥꯕꯤ ꯑꯃ, ꯈꯪꯉꯦꯗꯅ. ꯄꯦꯟꯃꯟꯗꯕꯒꯤ ꯑꯗꯨꯝ ꯉꯥꯡꯕꯒꯤ ꯋꯥꯅꯤ. ꯑꯩꯁꯨꯅꯦ ꯏꯪ ꯇꯞꯄ ꯌꯥꯝꯅ ꯍꯩ. ꯃꯤꯗꯥꯗꯨꯒꯤ ꯎꯠꯊꯣꯔꯛꯏꯅꯤ. ꯎꯠꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅ ꯑꯩꯒꯤ ꯆꯤꯟꯁꯦ ꯀꯜꯍꯟꯕꯅꯤ, ꯈꯪꯉꯕ?" ꯇꯣꯝꯆꯧ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯇꯞꯊꯧ ꯍꯥꯏꯕꯒꯨꯝꯅ ꯏꯪꯒꯤꯠ ꯇꯧꯔꯒ "ꯕꯦꯝꯃ, ꯑꯝꯇ ꯁꯥꯎꯈꯤꯅꯨ. ꯑꯩꯅ ꯋꯥ ꯉꯥꯡꯕꯒꯤꯁꯨ ꯃꯇꯝ ꯈꯖꯤꯛꯇꯗꯤ ꯄꯤꯌꯨ ꯀꯩꯗꯧꯕꯒꯦ?" ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯅꯤꯗꯨ ꯂꯣꯟꯁꯤꯟꯅꯗꯨꯅ "ꯀꯀꯥꯒꯤ ꯄꯥꯎꯈꯨꯝꯅ ꯀꯔꯤꯅꯣ? ꯍꯣꯏ ꯇꯥꯔꯒꯦ." "ꯑꯩꯈꯣꯏꯁꯨ ꯊꯃꯣꯏ ꯄꯥꯜꯂꯤ, ꯃꯤꯅꯨꯡꯁꯤ ꯃꯁꯛ ꯈꯪꯉꯤ. ꯑꯗꯨꯛ ꯍꯥꯛꯅ ꯃꯤꯒꯤ ꯑꯋꯥꯕ ꯈꯪꯗꯕ ꯃꯤꯁꯛꯇꯣ ꯅꯠꯇꯦ. ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯁꯨꯝ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯒ ꯂꯥꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜꯁꯦ ꯈꯪꯍꯧꯗꯅ ꯈꯪꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯄꯗꯒꯤ ꯀꯟꯅ ꯐꯥꯊꯅꯕ ꯍꯣꯠꯅꯕꯅꯤ. ꯑꯗꯣ ꯉꯝꯗꯗꯨꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ. ꯄꯨꯝꯅꯃꯛ ꯑꯩꯈꯣꯏꯅ ꯁꯣꯏꯕꯅꯤ ꯏꯕꯦꯝꯃ. ꯏꯕꯦꯝꯃꯅ ꯋꯥꯔꯧꯕꯗꯨ ꯐꯅꯅꯕ ꯈꯣꯡ ꯄꯥꯏꯔꯒ ꯈꯨꯔꯨꯝꯃꯣ ꯍꯥꯏꯔꯕꯁꯨ ꯑꯩꯈꯣꯏ ꯈꯨꯔꯨꯝꯃꯒꯦ, ꯀꯀꯥꯅ ꯈꯨꯔꯨꯝꯃꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯒꯗꯕꯒꯤ ꯇꯧꯔꯛꯄ ꯑꯗꯨꯗ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯂꯒ ꯇꯨꯡ ꯈꯪꯍꯟꯍꯜꯂꯒ "ꯏꯍꯦ, ꯀꯀꯥ ꯑꯗꯨꯝꯅꯗꯤ ꯇꯧꯕꯤꯒꯅꯨ, ꯅꯨꯡꯉꯥꯏꯇꯦ. ꯑꯩꯁꯨ ꯑꯗꯨꯝꯅ ꯊꯣꯛꯄꯅꯦ ꯍꯥꯏꯕꯗꯤ ꯈꯪꯗꯗꯨꯅ ꯁꯥꯎꯕꯒꯤ ꯑꯗꯨ ꯉꯥꯡꯕꯒꯤ ꯋꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯂꯣꯟ ꯐꯥꯎꯗꯣꯛꯅꯔꯕꯅꯤꯅ ꯑꯁꯥꯎꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯤ." ꯇꯣꯝꯆꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯣ, ꯑꯗꯨꯏꯗꯤ ꯐꯔꯦꯗꯅ. ꯍꯧꯖꯤꯛꯇꯤ ꯌꯥꯁꯟꯅꯔꯦꯀꯣ?" ꯊꯥꯗꯣꯏ ꯃꯣꯃꯣꯟ ꯅꯣꯛꯂꯒ "ꯑꯍꯣꯏ ꯀꯀꯥ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯑꯗꯨ ꯁꯨꯃꯟꯕꯨ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯁꯒꯣꯜ ꯃꯅꯨꯡꯗ ꯐꯝꯍꯧꯕ ꯅꯨꯄꯥꯗꯣ ꯀꯔꯝꯕ ꯃꯇꯝꯗ ꯊꯣꯔꯛꯂꯤꯕꯅꯣ? ꯃꯧꯄꯥ ꯅꯨꯄꯥ ꯑꯗꯨꯒ ꯍꯔꯥꯎꯅ ꯅꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯆꯥꯝꯃ ꯆꯞꯄꯤ ꯑꯃ ꯁꯨꯃꯟꯗ ꯄꯤꯔꯤꯕꯗꯨ ꯎꯕꯗ
ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯂꯧꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯇꯤꯡꯊꯣꯛꯂꯤꯕ ꯁꯨꯃꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯁꯥꯎꯅ ꯌꯦꯡꯂꯒ ꯅꯪ ꯌꯨꯝ ꯌꯧꯔꯒ ꯈꯪꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯗ ꯍꯟꯅꯐꯥꯎ ꯌꯦꯡꯂꯝꯗꯅ ꯁꯨꯃꯟꯒꯤ ꯃꯈꯨꯠꯇꯨ ꯆꯤꯡꯗꯨꯅ ꯄꯨꯈꯤ ꯃꯇꯧ ꯑꯗꯨ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯟꯖꯩ ꯑꯣꯟꯊꯣꯛꯄꯒꯤ ꯂꯩꯁꯥꯕꯤꯅꯤꯗ ꯃꯉꯥꯎ ꯌꯥꯝꯅ ꯊꯤꯕ ꯃꯥꯜꯂꯤ ꯇꯣꯝꯆꯧ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ ꯃꯆꯥ ꯁ꯭ꯋꯥꯏꯒꯤ ꯂꯩꯁꯥꯕꯤꯁꯤꯗꯤ ꯃꯥꯗꯧꯅ ꯆꯤꯟ ꯂꯣꯏꯅ ꯀꯟꯕ ꯖꯥꯠꯂꯥ ꯍꯥꯏ ꯑꯩꯗꯤ ꯊꯃꯣꯏꯒꯥꯁꯦ ꯐꯨꯟꯀꯠꯂꯦꯅꯦꯍꯦ ꯃꯆꯤꯟꯗꯨꯕꯨ ꯀꯕꯨꯛ ꯄꯣꯛꯄꯗꯧꯅ ꯄꯣꯗ꯭ꯔꯣꯛ ꯍꯦꯛꯇ ꯄꯣꯛꯈꯠꯂꯛꯏ ꯋꯥꯅꯤ ꯀꯤꯕꯨ ꯀꯤꯔꯕꯅꯤ ꯂꯥꯏꯒ ꯇꯣꯡꯕꯤ ꯅꯨꯄꯤꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯡꯆꯥꯕꯤꯔꯥ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯀꯀꯥ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯂꯁꯤ ꯑꯗꯣ ꯁꯒꯣꯜꯁꯤꯕꯨ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯖꯥꯠꯅꯣ ꯃꯥꯅ ꯈꯪꯆꯤꯟ ꯆꯦꯟꯈ꯭ꯔꯤꯁꯤꯕꯨ ꯑꯩꯒꯤ ꯁꯒꯣꯜꯅꯤꯗꯅ ꯃꯔꯛ ꯃꯔꯛꯇ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯅꯤ ꯑꯩꯅ ꯌꯦꯡꯂꯝꯕꯅꯤ ꯃꯁꯥꯗ ꯑꯁꯣꯛꯄ ꯑꯝꯇ ꯂꯩꯇꯦ ꯍꯧꯅ ꯁꯥꯅꯤ ꯀꯀꯥ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨꯁꯨ ꯆꯠꯀꯗꯕꯒꯤ ꯃꯥꯏꯀꯩ ꯑꯗꯨꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯊꯣꯔꯛꯂꯦ ꯁꯣꯝꯗꯅ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯊꯥꯗꯣꯏꯅ ꯁꯨꯃꯟꯒꯤ ꯃꯅꯥ ꯑꯗꯨ ꯀꯟꯅ ꯂꯩꯔꯒ ꯑꯉꯥꯡꯅ ꯅꯃꯥꯏ ꯑꯗꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯈꯪꯗꯕ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯃꯤꯒꯤ ꯄꯥꯈꯪꯗꯨꯗ ꯄꯩꯁꯥꯒꯅꯤꯗꯅ ꯌꯥꯝ ꯍꯩꯕ꯭ꯔꯣ ꯅꯪ ꯍꯥ ꯁꯨꯃꯟ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯏꯆꯦ ꯊꯥꯗꯣꯛꯑꯣꯕ ꯅꯥꯏ ꯍꯥꯏꯕ ꯑꯩꯗꯤ ꯂꯨꯄꯥ 10 ꯈꯛꯇ ꯅꯤꯖꯕꯅꯤ ꯃꯤꯊꯥꯏ ꯆꯥꯅꯤꯡꯃꯟꯕꯒꯤ ꯑꯗꯣ ꯑꯩꯅ ꯄꯤꯗꯣꯏ ꯂꯩꯔꯤꯗꯅ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯅ ꯉꯥꯏꯕ ꯉꯝꯗ꯭ꯔꯤꯗꯣ ꯀꯔꯤꯒꯤꯅꯣꯕ ꯍꯥ ꯀꯔꯤꯒꯤꯅꯣ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯃꯆꯦꯠ ꯑꯃꯇ ꯈꯪꯗ꯭ꯔꯕꯕ ꯅꯪ ꯁꯨꯃꯟ ꯃꯆꯤꯟꯗ ꯇꯨꯝꯊꯣꯛꯂꯒ ꯉꯁꯥꯏꯗꯤ ꯄꯤꯔꯣꯏ ꯍꯥꯏ ꯍꯧꯖꯤꯛꯅ ꯑꯃꯃꯨꯛ ꯑꯣꯟꯊꯣꯔꯛꯑꯦ ꯇꯟꯖꯥꯗꯨꯗ ꯏꯃꯨꯡꯂꯣꯝꯗꯒꯤ ꯃꯕꯣꯛ ꯁꯈꯤꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯂꯒ ꯍꯥꯏ ꯀꯅꯥ ꯀꯩꯗꯧꯔꯦ ꯑꯦ ꯅꯣꯏ ꯑꯅꯤ ꯑꯣꯏꯔꯦ ꯑꯣꯟꯊꯣꯛꯄꯅꯤꯍꯦ ꯐꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ ꯌꯨꯝꯊꯪꯅꯕꯒꯤ ꯃꯃꯥꯡꯁꯤꯗ ꯏꯀꯥꯏꯕꯒ ꯐꯥꯎꯗꯕ꯭ꯔꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯦꯛꯋꯥ ꯈꯠꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯊꯥꯗꯣꯏ ꯗꯥꯔꯤ ꯃꯄꯥꯟꯗꯨꯗ ꯒꯦꯠ ꯂꯥꯎꯅ ꯐꯝꯊꯩ ꯑꯗꯨꯒ ꯉꯥ ꯌꯥꯎꯕ ꯕꯥꯔꯇꯤꯟ ꯑꯗꯨ ꯅꯥꯀꯟꯗ ꯊꯝꯂꯒ ꯍꯣ ꯅꯁꯨ ꯅꯨꯄꯥꯁꯦ ꯉꯥꯎꯁꯤꯟꯅꯩꯌꯦ ꯃꯁꯦ ꯁꯦꯟꯅꯕ ꯌꯥꯝꯅ ꯋꯥꯒꯗꯧꯔꯤ ꯕꯨꯕꯣ ꯏꯆꯦꯅ ꯂꯨꯄꯥ 10 ꯄꯤꯌꯣ ꯍꯥꯏꯕ ꯌꯥꯗꯕꯒꯤ ꯑꯩꯁꯨ ꯉꯝꯅꯅꯕ ꯇꯧꯔꯛꯄ ꯊꯥꯗꯣꯏ ꯃꯈꯨꯠ ꯑꯗꯨ ꯊꯤꯜꯂꯒ ꯃꯁꯤ ꯑꯉꯥꯡꯁꯦ ꯃꯆꯤꯟ ꯀꯌꯥꯝ ꯀꯜꯂꯤꯅꯣ ꯌꯦꯡꯉꯨꯅꯦ ꯈꯨꯄꯥꯛꯁꯤꯅ ꯁꯦꯛ ꯊꯥꯖꯤꯟꯕ ꯍꯩ ꯌꯥꯔꯦ ꯑꯅꯤꯃꯛ ꯌꯥꯔꯦ ꯅꯆꯠꯇꯣ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯅꯣꯏ ꯑꯅꯤ ꯁꯦꯟꯅꯕꯗꯅꯦ ꯑꯩ ꯁꯤꯕꯒ ꯉꯝꯗ꯭ꯔꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯥꯔꯛꯂꯤꯕ ꯉꯥꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯍꯩꯗꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯁꯤꯒꯤ ꯉꯥ ꯄꯨꯛꯂꯥꯎꯕꯤꯁꯤꯃꯗꯤ ꯐꯖꯅ ꯐꯖꯩ ꯍꯥꯏ ꯆꯥꯊꯣꯛꯀꯗꯧꯕ ꯄꯥꯝꯃꯨꯏ ꯌꯣꯜꯂꯁꯤꯔ ꯈꯪꯗꯦ ꯌꯣꯟꯈ꯭ꯔꯅꯤ ꯁꯣꯏꯗ꯭ꯔꯦ ꯊꯥꯗꯣꯏꯅ ꯏꯁ ꯑꯩꯕꯨ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯆꯣꯞꯄꯒꯤ ꯃꯑꯣꯡꯗ ꯑꯝꯇ ꯄꯤꯖꯔꯣꯏꯖꯅꯤ ꯍꯟꯅꯨꯕꯤ ꯅꯪ ꯁꯈꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯒ ꯃꯆꯤꯟ ꯑꯁꯤ ꯌꯦꯡꯉꯨꯅꯤꯁꯦ ꯇꯟꯖꯥ ꯑꯗꯨꯗ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯅꯨꯄꯥ ꯑꯅꯤꯈꯛ ꯆꯪꯂꯛꯂꯤꯕ ꯑꯗꯨ ꯎꯕꯗ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯂꯒ ꯄꯛꯇꯕ ꯀꯥꯡꯕꯨꯗꯨꯅꯤꯅꯦ ꯀꯔꯤꯃꯨꯛ ꯋꯥꯠꯂꯤꯖꯥꯠꯅꯣ ꯑꯩꯒꯤ ꯌꯨꯝꯒꯁꯦ ꯊꯤꯔꯒ ꯊꯧꯏ ꯂꯥꯛꯏꯁꯤꯕꯣ ꯁꯨꯃꯟꯗꯤ ꯄꯥꯏꯈꯣꯝꯕ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯑꯗꯨꯕꯨ ꯃꯆꯦ ꯀꯤꯕꯅꯤꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩ ꯇꯣꯝꯆꯧ ꯉꯛꯅ ꯌꯨꯝꯁꯤꯕꯨ ꯑꯣꯟꯅꯔꯖꯥꯠꯂꯣ ꯏꯕꯨꯡꯉꯣ ꯃꯆꯥ ꯑꯁꯤꯗꯤ ꯉꯁꯥꯏꯒꯤ ꯆꯤꯡꯒꯟꯕꯤ ꯂꯩꯁꯥꯕꯤꯗꯨꯅꯤ ꯐꯝꯃꯤꯁꯦ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠ ꯈꯨꯖꯜꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯋꯥꯗꯤ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ ꯁꯈꯤ ꯉꯛꯅ ꯀꯅꯥꯅꯣꯅꯤ ꯂꯥꯛꯏꯁꯤꯕꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯃꯆꯥꯁꯤꯡꯗꯤ ꯃꯥꯟꯗꯦꯁꯦ ꯊꯥꯗꯣꯏ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯀꯩꯗꯧꯔꯦ ꯀꯀꯥ ꯍꯣꯏ ꯑꯃꯨꯛ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯏꯁꯤꯕꯣ ꯀꯔꯤꯃꯨꯛ ꯋꯥꯠꯍꯧꯔꯒꯦ ꯕꯦꯃꯥ ꯑꯩꯈꯣꯏꯁꯦ ꯅꯪꯒꯤ ꯅꯇꯨꯡ ꯏꯜꯂꯛꯄ ꯅꯠꯇꯦꯅꯦꯍꯦ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈ꯭ꯔꯕ ꯃꯤꯅꯤ ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯌꯨꯝꯁꯦ ꯑꯣꯟꯅꯔꯕ꯭ꯔꯥ ꯈꯪꯗꯦꯅꯦ ꯏꯕꯨꯡꯉꯣ ꯈꯣꯏꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯄꯅꯣ ꯁꯥꯎꯅꯨ ꯑꯩꯒꯤ ꯏꯁꯨꯁꯦ ꯃꯆꯤꯡ ꯃꯁꯣꯟ ꯈꯔ ꯅꯥꯏꯕꯅꯤ ꯏꯅꯦꯅ ꯍꯦꯛꯇ ꯃꯤꯡꯒꯧꯖꯔꯒꯦ ꯁ꯭ꯋꯥꯏꯁꯤꯗ ꯁꯈꯤ ꯀꯧꯕ ꯐꯨꯔꯤ ꯐꯨꯔꯥꯡꯒꯨꯝꯕ ꯊꯨꯡꯕ ꯌꯥꯏꯔꯣꯡꯒꯨꯝꯕ ꯊꯨꯡꯕꯗ ꯂꯥꯌꯦꯡꯕ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯍꯅꯨꯕꯤ ꯑꯃ ꯂꯩ ꯍꯥꯏ ꯑꯗꯨꯒꯤ ꯌꯨꯝꯗꯣ ꯌꯥꯔꯒꯗꯤ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅꯗꯤ ꯁ꯭ꯋꯥꯏꯗꯅꯦ ꯍꯥꯏꯅ ꯇꯥꯛꯂꯛꯄ ꯑꯗꯣ ꯁꯣꯏꯔ ꯃꯥꯜꯂꯦ ꯁꯈꯤ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯏꯍꯦ ꯑꯗꯨꯗꯤ ꯑꯩ ꯏꯁꯥꯃꯛꯅꯤꯅꯦꯍꯦ ꯁꯈꯤ ꯍꯥꯏꯔꯤꯕꯗꯣ ꯇꯣꯝꯆꯧ ꯍꯔꯥꯎꯅ ꯁꯣꯔ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯑꯁ ꯌꯥꯝ ꯐꯔꯦꯗ ꯑꯩ ꯑꯃꯨꯛ ꯂꯥꯜꯂꯕ꯭ꯔꯅ ꯄꯥꯈꯠꯂꯨꯔꯦ ꯁꯈꯤꯅ ꯂꯥꯛꯑꯣ ꯀꯥꯈꯠꯂꯛꯑꯣ ꯐꯤꯗꯥꯁꯤꯗ ꯍꯦꯛꯇ ꯐꯝꯃꯨ ꯌꯨꯝꯕꯨꯗꯤ ꯈꯔ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯪꯒꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯀꯔꯤꯝꯇ ꯂꯩꯖꯗꯦꯗ ꯏꯅꯦ ꯑꯩꯁꯨ ꯃꯤꯅꯤ ꯅꯣꯏꯁꯨ ꯃꯤꯅꯤ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏ ꯇꯣꯝꯆꯧꯗ ꯐꯩꯅ ꯌꯦꯡꯂꯤ ꯁꯣꯝꯗꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯁꯨꯃꯟꯗꯨ ꯌꯦꯡꯅꯔꯒ ꯅꯣꯛꯅꯩ ꯃꯗꯨ ꯎꯕꯗ ꯊꯥꯗꯣꯏꯗꯨ ꯁꯨꯃꯟ ꯌꯧꯅꯅꯕ ꯃꯅꯥꯛꯇ ꯇꯥꯔꯝꯕ ꯂꯩꯇꯨꯝ ꯃꯆꯥ ꯑꯃ ꯂꯪꯂꯒ ꯑꯣꯏ ꯅꯁꯥꯗꯣ ꯃꯣꯠꯄꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯃꯥꯟꯗ꯭ꯔꯦ ꯅꯪ
Chalo, yam thuna irujok su chalo. Suman manap tu thut chingkhalaga. Hingchabina olok pro kaino. Mek ma. Thadoina machina du suklaga. Ai maching horo haibra nang. Kai wangang sangano. Nathaki ahal sida. Nana du tatri phabu lay rong ase. Khupak chani angang nang. Sakhi saurang nana. Hai, thadoi. Nang bu phana su lay sabi phare. Mi lai sibu namai ga tu be ikai bam ta khangdrabro. Khara tap na ngang ba yadro nang bo. Wari sanabam ga khangde oiba. Thadoi machin du tum thok laga pai thok tu na lay kre. Suman maya higa tu na no I thadoi. Mamit atu lang khalaga. Phuni nang haibagum na ingit tawi suman mataw du ta kire du na. Akomba magi khungrawa du chingkhat na. Yana kharom da changki. Sakhina. Kari tawri haibano ni bungo nang bo. Ine, aigi na di. Aiko ki ibungo macha se. Makhuta kari nu khangdana puri purang khara thungakpa. Pagadra haina khalagane. Nong mugi sum henjilakpa gumna tawba. Kadai jaga dano ne. Karamba makhalgi puri khuthung yengsi. Paikhomba magi furit khudang adu lengjum yongna naba takhalaga. Thungliba puri adu uhalai. Sakhi haifet pairaga munda ngahak yengnaga nokfet tawna hairei. Sidi kaisu aruba puri nateda. Kaisu pakhatlunu. Ado kayamdi kuiregi sibu horakpa sibu. Ngasiga tharaga numit mangani di oirani. Kushindringai sida laisi yam pharabani. Natrabadi ne, masi thungbase phakrabasu. Mami di tahoba yai. Ngahak phamamuko hidak semaga puthorake. Hoine, ine nabu phajana layingbini hairagadi pung kaya changduino hekta ngai kadoribani. Kuiroida. Asi haiduna hawgali thadogi manakta changsilaga. Hai. Nasa na udu khara sengtoklaga lakliba miyoi singsigine chana thaknanaba khara semlaga puthoro. Thadoi mamitu phaijai yenglaga. Mina talakhansida. Sakhi thadoigi maraibak aduda illaga. Natando taladine. Nupi oina karigi poglai. Wayamna ngangnagano. Laklibase achamba miyoi nate. Laisabini nang sikawkono. Pakhang mamangsida ipot mo khay layrido. Namaydubu ikaijadabro nangbo. Cho, khara thunane. Ai hida hebomda chaukhige. Asi hairamlaga yena kharomda leiba inkholadamda chatkre. Thadoi machinda tumthoklaga sanjay. Ai bayamna motpagi mawongdaga. Labuktagi halakpabu maharani malaga halakadraba. Tanjaduda tomchoksu changsilaktuna nokfet tawi. Masigi nga tunghanbisidi phajare he. Hai, beba. Sidi kaka yamna pamebo. Kaka leirage kaya oine. Ama khaksibu ani shubusu nate. Ama khak oirabasu yanida. Kaka di itomda chai. Kaino haisibo. Indomcha hoiga amta leitro. Kadai dagi noda. Kaka di paisagi khalingaida nupiga amta thihaudre. Onthokpani he. Ado hojiksu nupi thiba adum yari kaino. Kaka ga leng oigadaba laisabi aribi yam lei. Masak masaga su yam phajagrajani. Mai. Kaka dine nupi thiragumge na khalabane. Adudi ima baba di kanana yengsinbidoiba. Inaw nupa leye madi nupi thire. Mana yengsinjarajani. Aina ne paisa mateng pangaga loire. Sisu mateng pangbu makhal amani natrane. Adudi kaka di hayengwai ahaloira kanda kanana yengsinbidoiba. Khangdeda laina thokpa tamba amadi leiramganidana. Nungaini waridi ado phare kaka nabu pame hairidi pukro. Ai phajana yumsinbirage. Ado nangi nga khajibu yolaroidro. Glass ahum mari khakta lawgin he. Tek lawkhai phajaini he. Kaino kaka noi sahardaga nga gumba amta phangdabra. Phangida. Aduda akhoi ibungo machase atekpa nga chaninge na hairaga lei. Sahardadi phajana tek lawba phangdena. Masa khara naba kuina thambagumba. Chabada dagidi khudakta pharaga chabaduna mahau leidana. Thadoi ibungo macha palakpaduda paikhombada haifet yengthoklui paikhombasu hana yengduna leiramba ani adu michanai. Adubu paikhomba mamaidu fat leithokki. Thadoi mataw aduda tawja sarisi yengu haibagumna utlaga. Hoise, pharese, sisu yombirage. Asi hairamlaga thadoi adu.
ꯍꯧꯒꯠꯂꯒ ꯉꯥꯁꯤꯡ ꯑꯗꯨ ꯑꯆꯧꯕ ꯈꯨꯗꯦꯡ ꯑꯃꯗ ꯍꯥꯞꯂꯒ ꯍꯣꯔꯦꯟ ꯀꯀꯥ ꯍꯣꯏꯅ ꯆꯠꯂꯝꯗꯥꯏꯗꯣ ꯑꯗ ꯑꯣꯏꯅ ꯌꯣꯝꯕꯤꯔꯒꯦ ꯍꯧꯖꯤꯛ ꯌꯣꯝꯃꯗꯤ ꯇꯦꯛ ꯇꯦꯛ ꯑꯝꯇ ꯂꯥꯎꯔꯔꯣꯏ ꯑꯗꯨꯁꯨ ꯌꯥꯏꯗ ꯑꯗꯨꯗꯤ ꯀꯀꯥ ꯈꯣꯏ ꯉꯥꯏꯍꯥꯛ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯆꯥꯅ ꯊꯛꯅꯅꯕ ꯀꯩ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯛꯀꯦ ꯌꯥꯔꯅꯤꯗ ꯁꯦꯝꯃꯨꯔꯅꯨ ꯋꯥꯅꯅꯕꯅꯤ ꯑꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯑꯣꯏꯗ ꯀꯩꯝꯇ ꯄꯤꯖꯗꯅ ꯍꯜꯍꯟꯕ ꯌꯥꯕ꯭ꯔꯅꯦ ꯆꯥꯅꯤꯡꯗ꯭ꯔꯕꯁꯨ ꯆꯥꯒꯗꯕꯅꯤ 이베마기시디 시닝드버수 시데바 야로이도리니 아두마이 하이다리 아시 하이라가 다도이도 이뭉다 짱키라미 미국 카라기 마뚱다 사키수 락라두나 ꯌꯥꯝ ꯀꯨꯏꯔꯕꯅꯤ ꯑꯩꯒꯤꯁꯤꯕꯣ ꯉꯥꯏꯕ ꯋꯥꯔꯕ꯭ꯔꯣ ꯅꯣꯏꯕꯣ ꯇꯣꯝꯆꯧ ꯅꯣꯛꯂꯒ ꯀꯨꯏꯗꯦꯗ ꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯅꯥꯕꯁꯤꯗ ꯐꯔꯕꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯁꯈꯤ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏ 이수 ꯇꯣꯝꯕ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯄꯨꯊꯣꯔꯛꯑꯣꯅꯦꯍꯦ ꯁꯨꯃꯟ ꯏꯃꯨꯡꯗꯒꯤ ꯈꯨꯗꯩ ꯃꯆꯥ ꯑꯃ ꯁꯦꯠꯂꯒ ꯃꯈꯨꯠꯇ ꯇꯦꯡꯀꯣꯠ ꯑꯅꯤ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯏ ꯃꯇꯧꯗꯨꯗ ꯇꯣꯝꯆꯧꯅ ꯅꯣꯛꯂꯒ ꯑꯕꯣꯛꯀꯤ ꯏꯁꯨꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯅꯨꯡꯁꯤꯈ꯭ꯔꯕ ꯏꯁꯨꯅꯤ ꯑꯃ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯑꯍꯜꯒꯤ ꯃꯆꯥ ꯑꯣꯏꯗꯣꯏꯔꯣ ꯅꯠꯇꯦ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯅꯤ ꯃꯃꯥ ꯑꯃꯇꯒꯤ ꯃꯆꯥꯅꯤ ꯆꯍꯤ ꯌꯥꯝꯅ ꯈꯦꯠꯅꯩꯅ ꯑꯗꯨꯗꯤ ꯃꯆꯦꯁꯤꯃꯗꯤ ꯐꯖꯅ ꯌꯥꯏ ꯃꯅꯥꯎ ꯅꯨꯄꯥꯁꯤꯅ ꯏꯪ ꯇꯞꯄꯤꯕ ꯃꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯒꯜꯂꯤ ꯑꯗꯨꯅꯅꯦ ꯃꯆꯦꯁꯦ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯀꯨꯏꯅ ꯊꯦꯡꯉꯀꯥꯟꯗ ꯑꯇꯣꯝꯕꯁꯦ ꯄꯣꯛꯈꯤꯕꯅꯤ ꯃꯆꯦꯁꯤꯕꯨꯗꯤ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯧꯅꯤ ꯏꯪ ꯇꯞꯄ ꯃꯁꯥꯗ ꯀꯔꯤꯃꯠꯇ ꯍꯩꯖꯗꯕꯅꯤ ꯑꯗꯨꯕꯨꯅꯦ ꯃꯕꯨꯛꯇꯤ ꯌꯥꯝꯅ ꯆꯝꯖꯕ ꯑꯉꯥꯡꯅꯤ ꯃꯁꯥꯒꯤ ꯃꯉꯥꯎ ꯈꯔ ꯊꯤꯕꯅ ꯏꯪꯕ ꯍꯩꯖꯗꯗꯨꯅ ꯇꯧꯔꯤꯕꯅꯤ ꯂꯣꯏꯅꯕ ꯃꯤꯅꯗꯤ ꯈꯪꯒꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯟꯕꯗꯅꯦ ꯑꯩ ꯁꯤꯕꯒ ꯉꯝꯗ꯭ꯔꯕꯅꯤ ꯇꯣꯝꯆꯧ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥꯕꯨ ꯌꯨꯝꯗ ꯂꯩꯇꯕ꯭ꯔꯣ ꯂꯩꯇꯦ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯦ ꯏꯁꯨ ꯇꯣꯝꯕꯁꯦ ꯄꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯧꯗꯣ ꯀꯨꯝ ꯂꯩꯅꯥꯅ ꯅꯥꯗꯨꯅ ꯂꯩꯈꯤꯗꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯪꯉꯥꯎꯅꯔꯤꯉꯩ ꯑꯁꯤꯗ ꯏꯆꯥꯅꯨꯄꯥꯗꯣ ꯈꯔ ꯐꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯪꯗꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯍꯟꯕꯅꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯍꯥꯏꯒꯗꯣꯏꯔꯥ ꯐꯩ ꯍꯥꯏꯒꯗꯣꯏꯔꯥ ꯅꯨꯄꯤꯗꯨꯅ ꯆꯦꯜꯂꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ 이네수 ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯨꯄꯤ ꯊꯤꯍꯜꯂꯨꯕ ꯑꯩꯒꯤ ꯏꯔꯥꯜ ꯇꯥꯔꯦꯗꯅ ꯑꯣꯟꯊꯣꯛꯄꯅꯤꯗ ꯉꯁꯥꯏꯗꯒꯤ ꯊꯣꯡꯖꯤꯜ ꯃꯄꯥꯟ ꯃꯔꯨꯝꯗ ꯊꯣꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯤꯕ ꯊꯥꯗꯣꯏꯁꯨ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯗꯨꯅ ꯃꯄꯤ ꯏꯔꯤꯛ ꯑꯃ ꯁꯤꯟꯊꯔꯛꯏ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯂꯣꯠꯁꯤꯜꯂꯒ ꯑꯁꯦꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯃꯈꯨꯠꯇ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯂꯤ ꯊꯥꯗꯣꯏꯅ ꯆꯥ ꯄꯥꯏꯁꯦ ꯄꯥꯏꯈꯣꯝꯕ ꯇꯥꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯍꯥꯏꯐꯦꯠ ꯂꯩꯊꯣꯛꯂꯨꯏ ꯑꯗꯨꯕꯨ ꯃꯤꯠꯐꯝ ꯍꯣꯡꯗ ꯂꯩꯈ꯭ꯔꯦ ꯉꯁꯥꯏꯈꯩꯅ ꯊꯥꯗꯣꯏ ꯑꯗꯨ ꯂꯕꯨꯛꯇꯒꯤ ꯀꯥꯔꯛꯄ ꯐꯤꯖꯣꯜ ꯑꯗꯨ ꯏꯃꯣꯠ ꯃꯣꯠꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯏꯇꯩ ꯇꯩꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯃꯎ ꯑꯗꯨ ꯁꯤꯠ ꯅꯥꯟꯅ ꯑꯆꯝꯕ ꯐꯅꯦꯛ ꯐꯨꯔꯤꯠ ꯑꯆꯝꯕ ꯐꯖꯕ ꯑꯃꯗꯤ ꯁꯥꯡꯂꯞ ꯇꯧꯕ ꯑꯃꯨꯕ ꯁꯝꯂꯥꯡ ꯑꯗꯨꯕꯨ ꯊꯥꯗꯣꯛꯏ ꯑꯗꯨꯛ ꯏꯪꯅ ꯐꯖꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯇꯞꯅ ꯁꯣꯜꯂꯛꯏ ꯑꯁꯤꯒꯨꯝꯅꯁꯨ ꯏꯪꯅ ꯅꯤꯡꯊꯤꯖꯕ꯭ꯔꯥ ꯅꯪꯁꯦ ꯊꯥꯗꯣꯏ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯕꯗꯨ ꯀꯔꯤꯅꯣ ꯈꯪꯗꯅ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯪꯂꯛꯏ ꯀꯔꯤ ꯍꯥꯏꯕꯅꯣ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯗꯤ ꯆꯤꯅꯤ ꯌꯥꯝꯅ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯆꯤꯅꯤꯕꯨ ꯀꯅꯥꯅ ꯊꯛꯅꯒꯦ ꯀꯣꯛ ꯈꯔ ꯂꯩꯈꯠꯄ꯭ꯔꯣ ꯁꯣꯝꯁꯤꯕꯣ ꯆꯤꯅꯤ ꯇꯨꯝꯅ ꯊꯛꯄ ꯌꯥꯗꯦ ꯍꯥꯏꯒꯗꯕ ꯈꯪꯉꯤꯗꯅ ꯍꯩꯃ ꯃꯁꯤ ꯑꯉꯥꯡꯁꯤꯕꯨ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤ ꯄꯥꯏꯈꯣꯝꯕ ꯃꯇꯧꯗꯨꯗ ꯅꯣꯛꯏ ꯁꯈꯤꯅ ꯅꯪꯀꯣ ꯈꯔ ꯍꯦꯃꯜꯂꯤꯍꯦ ꯌꯨꯝꯗ ꯂꯥꯛꯄ ꯃꯤꯗ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯕ꯭ꯔꯥꯕ ꯊꯥꯗꯣꯏ ꯆꯥꯅ ꯊꯛꯅꯅꯕ ꯑꯗꯨ ꯅꯤꯡꯊꯤꯖꯅ ꯊꯅꯝꯂꯒ ꯄꯥꯏꯈꯣꯝꯕꯒꯤ ꯆꯥꯗꯨ ꯏꯃꯨꯡꯗ ꯑꯃꯨꯛ ꯄꯨꯁꯤꯟꯈꯤꯔꯝꯃꯤ ꯇꯣꯝꯆꯧꯅ ꯅꯣꯛꯂꯒ ꯏꯅꯦꯒꯤ ꯏꯁꯨꯁꯦ ꯃꯤꯅꯒꯗꯤ ꯍꯦꯟꯖꯤꯟꯕ ꯉꯝꯂꯣꯏꯕꯣ ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯆꯝꯅ ꯏꯪꯅ ꯎꯏ ꯉꯥꯡꯊꯣꯔꯛꯄ ꯋꯥꯗꯤ ꯏꯃꯥꯏꯄꯦꯝꯃ ꯂꯣꯏꯔꯦ ꯁꯈꯤ ꯅꯣꯛꯂꯒ ꯑꯁꯤꯗꯅꯦ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯁꯈꯤ ꯅꯣꯏꯒꯤ ꯅꯁꯨ ꯅꯨꯄꯤꯗꯣ ꯍꯥꯏꯗꯅ ꯋꯥꯔꯤꯅꯔꯤꯁꯦ ꯑꯩꯅ ꯐꯅ ꯏꯪꯅꯅꯕ ꯇꯝꯕꯤꯕꯅꯤ ꯃꯅꯥꯗꯒ ꯍꯥꯞꯇꯦꯗ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯁꯨꯃꯟ ꯑꯆꯥꯄꯣꯠ ꯑꯗꯨ ꯒ꯭ꯔꯧ ꯒ꯭ꯔꯧ ꯁꯥꯏꯔꯒ ꯑꯩꯈꯣꯏꯆꯦꯗꯤꯀꯣ ꯅꯨꯄꯥꯒꯁꯦ ꯐꯖꯅ ꯈꯨꯗꯣꯝꯕꯤꯒ ꯊꯤꯜꯂꯒ ꯐꯨꯇꯠꯄꯅꯤꯉꯣ ꯅꯨꯄꯥ ꯑꯃꯅꯅꯦꯀꯣ ꯑꯕꯣ ꯑꯩꯈꯣꯏꯆꯦꯁꯦ ꯃꯁꯛ ꯐꯖꯩ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯑꯩꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯆꯪꯈꯤꯕꯗꯨꯗꯅꯦ ꯌꯥꯈꯤꯗꯧꯒ ꯃꯥꯜꯂꯒꯅꯦ ꯍꯦꯛꯇ ꯀꯥꯏꯗꯩꯅꯣ ꯄꯪꯀꯥꯎꯗ ꯀꯥꯎꯁꯤꯜꯂꯒ ꯊꯥꯖꯤꯜꯂꯤꯅꯤꯅꯦ ꯅꯨꯄꯥꯗꯨꯁꯨꯅꯦ ꯅꯨꯄꯥꯗ ꯑꯃꯅꯤ ꯑꯗꯨꯝ ꯄꯦꯔꯒ ꯈꯥꯡꯉꯤꯕ ꯅꯪ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯕꯩ ꯋꯥꯅꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯄꯥ ꯅꯨꯄꯥ ꯑꯣꯏꯕꯁꯦ ꯃꯔꯛꯇꯗꯤ ꯀꯤꯔꯛꯏꯉꯣ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗ꯭ꯔꯥꯅ ꯁꯈꯤꯅ ꯄꯤꯛꯏꯕ ꯈꯨꯄꯤꯛ ꯑꯁꯤꯒ ꯉꯥꯡꯊꯣꯔꯛꯏꯕ ꯋꯥꯉꯥꯡꯁꯤ ꯌꯦꯡꯉꯨ
Hanubi aingondagi khara heli. Tomchong noklaga sumangi lengjunda pop pop tharaga. Picture budi laushingdi mini henjin bayade natro. Suman noklaga. Oi kaka. Thadoi cha do paikhomba gi nakanda thamlaga. Adugi changdo yara jengu. Paikhomba no fet tawraga. Yarnida. Thadoi machindo tumthoga solai. Tangsu tangdana yarani. Asi haiduna sakhi gi nakanda phamjilaklaga. Mabokna tawriba adugi mateng pangsilai. Kadai kadai ibungo. Puri thungba jaga do thangkalo. Ine hidak se taigi. Paikhomba purit khudang adu takhatlaga tingthorai. Sakhi tabna hidak adu taiba horai. Ahanbadadi karisu tawramdabani adubu sum kuishalakpada yamna thublakwa dawna tawba aduda mamai adu sakta mama onba horai. Matawduda thadoi no fetawna yenglaga tabna soli. Asibu nupani. Si phawa khangba ngamjatabra kain. Paikhomba mamitu kanna uishilaga machinda murum murum sonba horai. Sakhina. Ibungo kharadi thopani. Kitang khangu ko. Sari thupli thupli tawgani. Nasaga do bang bang sagalakini. Hidak sigi mayaini. Nang kharadi khangba tare ko. Paikhomba maya do chiksilaga. Hoini. Tomjo pakhana sonjai. Mayumda Rajkumar gumna. Mama mapana thamjaba pakhangsinga sidi China phangadawraba. Hanana awaba karino masak khanglaktaba Paikhomba do ngasidi anabagi China na khangbagi mataw aduda tomchauta sena yengba ngamdre adubu upaidi leite tawfom khangdana makut ani adu chena paisinduna lei. Aduk nupa thoktaba khangba haijadaba mataw adu ubada thadoidi khanghodana Paikhombagi makut adu mana paisilai. Paikhomba khangpre khangna kananu khanduna mamit adu pangthorakpani adubu Thadoi no fetawna yenglaktuna ai lerisi kaisu tawre haibagi matawgumna ingit tawrukpa mataw aduda Paikhombadi pungau hek ngaukhre. Wakhal malangpal amada tarang oina laikre. Anaba masak khangkidre momonta noktuna laikre. Mataw aduda tomchaudu khawdemlaga. Kari lila no ni tawrisiba. Sakhi ngakna. Ha, ibungo lila yengninge haibro. Natide ine. Horen di lila lehawi haiba. Aikhoi lekaida. Ihe. Kuire ni he ine hoidi yengdaba. Yare. Ibungo. Khudangsi. Ngahak suma sumna thamsi. Aduga ne. Asengba isingna amuk chamthoaga loiri. Asumna ngahaki matungda pumloi loireduna chatnabagi sem sarakpa aduwaida thadoina. Kaka nga haibadu sida leiri. Paikhombana. Kaya tarage. Kaka gidi lauraroi. Adu nangdi pakhangni likpa tawhaide. Aduna paisa khara tabiraga. Lupa chama di piramo. Paikhomba no fetawraga magi furi khawdagi lupa chama chapi ani lauthoklaga. Se. Chama sina nangi ngagi se. Aduga ahenba chama sina nopa nupagi achapolina nabo helo. Mache ama oiraga mopa nupa se. Karigi kafalinoba. Is nangbu imungsigi kana oidana. Aigi upagi maramdaga kayam khangadana. Aingondaga taiba. Aini yamna khangbagi wana teda. Aigi di yamba sulaide. Inaw nupa sulaizade. Aduna migi machil manaw yambasi uraga naithom pokpa aidi sum nungaijadaba kalakpa phawjaba. Lana di lawgano. Madumadi sumangi wehelo. Thadoi so aduk phajana Paikhombana hairaklaba aduda wahai kanthokpa nungairaroi khalladuna. Phare. Adu aina silawre kaina yamna chupchanadi ugunuko. Nangi nungaitabagi lawbibai wani. Ibungo. Ai aswaida lehoba dukana adudagi kainumta leirugi. Ngakta leiramuko. Asi hairamlaga tomchau chatkre ani dusu adum ngangnaduna lakpuna thongal mapa yaurabada thadoina. As aigise nang thintorakpaga chap managre. Phuri dubu khara pharaba. Paikhomba no fet tawraga. Ngasi kakta layengaga khutakta kamai phadoino. Thangbu ngawba. Kharadi kok lekhale haitari. Oh, aina khaleba. Kok kitang chakpa malena. Ada, aina mathang lakpadadi kaisu khalunuko. Nangidamukta hidak leirake. Kaino, amuk lakhidoira haise. Kaino, kok chakpa khakta natana nasu khara taba watpa. Noigi abokna numit 10 gi matungda amuk lao haidudi. Oh. Nangse, aibu nangi yumda yamna changhaningdaba mali. Ikaiba ma yaurida. Adui wana deda.
ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯈꯔ ꯋꯥꯆꯣꯏ ꯋꯥꯔꯦꯡ ꯉꯥꯡꯕ ꯈꯔ ꯂꯩꯌꯦ ꯑꯩꯒꯤ ꯌꯨꯝꯗ ꯄꯥꯈꯪꯒ ꯂꯥꯛꯑꯦ ꯍꯥꯏꯔꯤꯁꯦ ꯂꯩꯀꯥꯏꯗ ꯖꯥꯠ ꯄꯪꯆꯝꯅ ꯇꯝꯁꯤꯜꯂꯒ ꯋꯥꯔꯤ ꯑꯣꯏꯅꯗꯣꯏꯕ ꯌꯥꯝꯅ ꯁꯟꯗꯣꯛꯇꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯦꯜꯁꯨ ꯄꯥꯏꯖꯗꯦ ꯏꯃꯥ ꯏꯄꯥꯁꯨ ꯁꯨꯅ ꯂꯩꯖꯗꯦ ꯑꯕꯣꯛꯀ ꯏꯅꯥꯎꯒꯇꯪ ꯂꯩꯖꯕꯅꯤ ꯂꯩꯁꯥꯕꯤ ꯑꯣꯏꯕꯅꯤꯅ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯅꯕꯗꯣ ꯑꯩꯒꯤ ꯏꯖꯠ ꯁꯣꯛꯏꯗꯅꯀꯣ ꯑꯩꯅ ꯍꯥꯏꯁꯤ ꯂꯥꯟꯅ ꯈꯪꯒꯅꯨ ꯁꯨꯝ ꯆꯝꯅ ꯂꯥꯛꯂꯕꯁꯨ ꯂꯩꯀꯥꯏꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯐꯅ ꯑꯃꯇ ꯎꯕ ꯉꯝꯅꯗꯦ ꯑꯗꯨꯅꯅꯦ ꯏꯁꯥꯅ ꯁꯨꯝ ꯄꯥꯈꯠꯆꯕꯗꯣ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝꯅꯗꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯔꯥꯟꯕ ꯑꯃꯠꯇꯗꯤ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯕꯣꯛꯀꯤꯁꯨ ꯑꯕꯣꯛꯀꯤ ꯁꯤꯟꯐꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯌꯦꯡꯖꯕꯅꯤ ꯑꯗ ꯂꯥꯌꯦꯡꯕ ꯂꯥꯛꯄ ꯃꯤꯑꯣꯏꯁꯦ ꯄꯥꯈꯪ ꯑꯣꯏꯕꯁꯤꯅ ꯏꯔꯥꯜ ꯇꯥꯔꯦꯗꯅ ꯃꯊꯪ ꯂꯥꯛꯄꯗꯗꯤ ꯅꯨꯄꯤꯔ ꯀꯩꯅꯣꯝꯃ ꯁꯥꯔꯒ ꯂꯥꯛꯑꯒꯦ ꯑꯗꯨꯏꯗꯤ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗ ꯂꯣꯏꯅ ꯐꯅ ꯎꯔꯅꯤꯗꯅꯀꯣ ꯊꯥꯗꯣꯏ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯂꯒ ꯃꯁꯛꯁꯤꯒ ꯋꯥ ꯉꯥꯡꯕ ꯍꯩꯇꯕ ꯑꯣꯏꯒꯅꯤꯡꯉꯦ ꯑꯗꯨꯒꯗꯤ ꯋꯥꯊꯤ ꯉꯥꯡꯕꯒꯁꯨ ꯌꯥꯝ ꯍꯩꯅꯤ ꯅꯪꯗꯤ ꯅꯁꯛꯇꯨꯒ ꯅꯨꯄꯤꯒ ꯁꯥꯔꯗꯤ ꯌꯥꯝ ꯄꯛꯆꯗꯧ ꯃꯥꯜꯂꯦ ꯀꯥꯟꯅꯗꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤꯅꯦ ꯅꯨꯄꯤꯒ ꯊꯤꯔꯨꯅꯨ ꯅꯌꯨꯝ ꯑꯣꯏꯅ ꯄꯥꯜꯂꯣ ꯑꯗꯨꯅ ꯄꯛꯆꯅꯤ ꯄꯥꯏꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯑꯩꯕꯨ ꯅꯨꯄꯥ ꯌꯥꯝꯅ ꯊꯣꯛꯇꯕ ꯃꯥꯟꯕ꯭ꯔꯅꯦ ꯑꯗꯨꯃꯥꯏꯅꯗꯤ ꯀꯔꯦꯝꯅꯔꯛꯀꯅꯨꯗ ꯁꯨꯝ ꯂꯦꯝꯅ ꯂꯩꯕ ꯍꯩꯅꯕꯒꯤ ꯂꯩꯕꯒꯤ ꯋꯥꯅꯤ ꯅꯨꯄꯥ ꯃꯥꯟꯕꯗꯤ ꯌꯥꯝ ꯍꯩ ꯊꯥꯗꯣꯏ ꯅꯣꯛꯄꯗꯣ ꯍꯜꯂꯒ ꯈꯧꯗꯦꯝꯗꯨꯅ ꯍꯥꯏꯔꯛꯏ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪ ꯌꯥꯝ ꯁꯥꯎꯔ ꯃꯥꯜꯂꯤ ꯁꯥꯎꯗꯦꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛ ꯈꯤꯇꯪ ꯅꯛꯅ ꯆꯪꯁꯤꯜꯂꯒ ꯑꯗꯨ ꯅꯪꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯥꯗꯣꯏ ꯄꯥꯏꯈꯣꯝꯕꯗ ꯉꯛꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯗꯨꯒ ꯑꯩꯒꯤ ꯑꯋꯥꯕ ꯆꯩꯅꯥ ꯑꯩꯅ ꯍꯥꯏꯗ꯭ꯔꯁꯨ ꯑꯩꯒꯤ ꯏꯌꯣꯡ ꯏꯇꯧꯗ ꯅꯪꯅ ꯈꯪꯅ ꯃꯇꯦꯡ ꯄꯥꯡꯂꯛꯄꯗꯣ ꯃꯤꯒꯤ ꯅꯨꯡꯒꯤ ꯋꯥ ꯈꯪꯕꯒꯤ ꯄꯨꯛꯆꯦꯜ ꯑꯃ ꯄꯥꯟꯕꯗꯣ ꯀꯜꯂꯛꯆꯩ ꯊꯥꯗꯣꯏ ꯉꯥꯏꯍꯥꯛꯇꯤ ꯋꯥ ꯉꯥꯡꯗꯦ ꯄꯥꯏꯈꯣꯝꯕꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧ ꯃꯈꯨꯠꯇ ꯈꯥꯎ ꯑꯅꯤ ꯌꯥꯜꯂꯒ ꯆꯪꯁꯤꯜꯂꯛꯏ ꯏꯕꯨꯡꯉꯣ ꯃꯆꯥ ꯌꯥꯔꯦ ꯂꯣꯏꯔꯦ ꯆꯠꯂꯁꯤ ꯋꯥꯔꯝꯃꯅꯤ ꯍꯣꯏ ꯀꯀꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈꯠꯂꯤ ꯊꯥꯗꯣꯏ ꯇꯞꯅ ꯁꯣꯜꯂꯤ ꯆꯠꯂꯒꯦꯒ ꯍꯥꯏꯔꯝꯗꯦꯅꯦ ꯌꯥꯝ ꯄꯣꯡꯕꯒꯤ ꯋꯥꯅꯤꯅꯦ ꯍꯥ ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯁꯒꯣꯜ ꯒꯥꯔꯤꯒꯤ ꯊꯣꯡꯅꯥꯎꯗ ꯁꯠ ꯍꯥꯡꯇꯣꯔꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯛꯂꯒ ꯆꯠꯂꯒꯦꯀꯣ ꯊꯥꯗꯣꯏ ꯊꯧꯁꯥꯗ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯈꯣꯡꯗꯣ ꯇꯞꯂꯤ ꯇꯞꯂꯤ ꯊꯤꯟꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏ ꯍꯧꯖꯤꯛꯇꯗ ꯃꯃꯤꯠꯇ ꯄꯥꯏꯈꯣꯝꯕꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯑꯗꯨ ꯈꯪꯎ ꯎꯔꯛꯏ ꯑꯗꯨꯛ ꯔꯥꯁꯤ ꯂꯩꯅ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯑꯗꯨ ꯃꯍꯥꯛ ꯇꯁꯦꯡꯅꯗꯤ ꯊꯃꯣꯏ ꯃꯤꯍꯨꯟ ꯃꯊꯣꯡ ꯈꯪꯗ ꯆꯣꯡꯉꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯗ ꯃꯊꯃꯣꯏꯗꯨ ꯐꯥꯖꯤꯜꯂꯒ ꯀꯩꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯕꯣ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟ ꯁꯥꯒꯠꯂꯒ ꯀꯔꯤ ꯀꯥꯟꯅꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯆꯪꯒꯦ ꯇꯧꯕꯒ ꯁꯨꯃꯟꯅ ꯃꯌꯥꯗꯨ ꯈꯤꯒꯠꯂꯒ ꯀꯗꯥꯏ ꯏꯆꯦ ꯁꯛ ꯐꯖꯕꯤ ꯄꯥꯈꯪꯗꯨꯅ ꯄꯤꯔꯝꯕ ꯁꯦꯜꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯀꯔꯤ ꯀꯅꯥꯒꯤ ꯄꯩꯁꯥ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯁꯨꯃꯟꯅ ꯑꯁ ꯏꯆꯦ ꯐꯥꯒꯤ ꯐꯔꯥꯡ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯀꯩꯗꯧꯔꯒꯦ ꯑꯩ ꯂꯣꯏ ꯈꯪꯕꯖꯥꯠꯅꯤ ꯏꯃꯤꯠꯃꯛꯅ ꯎꯔꯛꯑꯕꯅꯤ ꯂꯨꯄꯥ 100 ꯆꯠꯄꯤ ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯃꯤꯡ ꯄꯜꯂꯒ ꯄꯤꯔꯝꯕꯗꯣ ꯎꯁꯨ ꯎꯍꯧꯋꯦ ꯇꯥꯁꯨ ꯇꯥꯍꯧꯕꯅꯤ ꯈꯪꯗꯦꯍꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯏ ꯁꯨꯃꯟꯅ ꯇꯨꯡꯗꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯏꯟꯅꯔꯛꯂꯒ ꯀꯗꯥꯏꯅꯣ ꯏꯆꯦ ꯄꯤꯔꯝꯃꯣ ꯍꯥꯏꯕꯅꯤ ꯊꯥꯗꯣꯏꯁꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯂꯤ ꯁꯣꯝꯗ ꯃꯌꯨꯝ ꯌꯧꯔꯛꯄꯗ ꯃꯃꯥ ꯁꯤꯂꯥꯅ ꯏꯆꯥ ꯍꯜꯂꯛꯑꯦꯗꯅ ꯋꯥꯔꯝꯃꯅꯤ ꯏꯃꯥꯅꯅꯦ ꯀꯩꯅꯣ ꯂꯣꯏꯅ ꯁꯦꯝꯗꯨꯅ ꯊꯝꯂꯕꯅꯤ ꯅꯁꯥ ꯍꯟꯅ ꯁꯦꯡꯇꯣꯛꯑꯒ ꯆꯥꯔꯣ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯃꯥ ꯅꯈꯨꯠꯀꯤꯗꯨꯗꯤ ꯀꯝꯗꯧꯔꯦ ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯍꯤꯗꯥꯛ ꯍꯥꯞꯄꯛꯑꯦ ꯏꯅꯦꯗꯨꯅ ꯐꯖꯅ ꯌꯦꯡꯕꯤꯔꯛꯏ ꯅꯨꯃꯤꯠ 10ꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯄꯥꯏꯈꯣꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯐꯗꯤ ꯑꯗꯨꯅ ꯃꯁꯥ ꯑꯗꯨ ꯈꯔ ꯀꯨꯞꯂꯞ ꯇꯧꯔꯒ ꯅꯪꯗꯤ ꯃꯤꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯔꯤꯕ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯏꯈꯣꯝꯕꯕꯨ ꯈꯣꯡꯗꯒꯤ ꯅꯇꯣꯟ ꯐꯥꯎꯕ ꯀꯂꯛꯅ ꯌꯦꯡꯂꯒ ꯏꯃꯥꯁꯤꯅ ꯅꯪꯕꯨ ꯀꯧꯔꯨꯆꯣ ꯀꯨꯏꯃꯟꯈ꯭ꯔꯦ ꯆꯥꯛ ꯆꯥꯅꯅꯕꯅ ꯍꯥꯏꯕ ꯑꯩꯁꯨ ꯆꯪꯉꯛꯄꯅꯦ ꯑꯗ ꯌꯥꯝꯕꯨꯡ ꯂꯩꯕ ꯎꯗꯕ ꯌꯥꯝꯕꯨꯡ ꯑꯕ ꯀꯅꯥ ꯀꯧ ꯍꯥꯏꯕꯗꯨꯅ ꯀꯧꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯌꯥꯏꯗ ꯑꯗꯨ ꯊꯣꯛꯈ꯭ꯔꯣ ꯑꯩꯒꯤ ꯀꯥꯗ ꯃꯤ ꯄꯪꯆꯪꯗ ꯆꯪꯕꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯏꯃꯥꯗ ꯍꯥꯏꯔꯣ ꯑꯗꯨꯝ ꯂꯤꯛꯂꯥ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯁꯧꯔꯥꯡꯅꯅ ꯊꯣꯡ ꯑꯗꯨ ꯒꯝꯂꯥꯎꯅ ꯂꯣꯟꯁꯤꯜꯂꯤ ꯐꯃꯨꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯀꯟꯊꯣꯛꯂꯒ ꯒꯤꯠ ꯐꯝꯊꯩ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯜꯂꯒ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯕ ꯈꯪꯗꯕꯁꯤꯕꯨ ꯑꯩꯅꯗꯤ ꯏꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯤ ꯑꯩꯒꯤ ꯏꯆꯜꯒꯨꯝꯕꯅꯤ ꯈꯟꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯅꯗꯦ ꯀꯔꯤ ꯋꯥꯈꯜꯅꯣ ꯈꯜꯂꯤꯁꯤꯕꯣ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ ꯁꯤꯂꯥꯅ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯕ꯭ꯔꯣ
ꯇꯨꯝꯃꯗꯣꯏꯅꯤ ꯏꯃꯥ ꯏꯃꯨꯡꯗꯣ ꯍꯨꯃꯥꯡ ꯌꯥꯝꯅ ꯁꯧꯋꯦꯅ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯍꯛꯆꯤꯠ ꯂꯥꯡꯉꯝꯕꯅꯤ ꯁꯤꯂꯥ ꯅꯣꯛꯃꯤ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯨꯡꯉꯣ ꯃꯆꯥ ꯅꯪꯕꯨ ꯂꯨꯍꯣꯡꯉꯒꯦꯔꯣ ꯆꯍꯤꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯔꯦ ꯃꯇꯥꯡ ꯆꯥꯔꯤꯉꯩ ꯑꯩꯗꯤꯅꯦ ꯍꯣꯡꯍꯧꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯪꯂꯥꯟꯗꯅ ꯊꯥꯗꯣꯏꯒꯤ ꯁꯛꯇꯝꯕꯨ ꯆꯦꯠꯅ ꯅꯤꯡꯁꯤꯡꯂꯒ ꯍꯣꯡꯉꯁꯤꯔ ꯈꯜꯂꯤꯅꯦ ꯑꯩꯁꯨ ꯑꯗ ꯅꯨꯄꯥ ꯊꯣꯛꯄ ꯉꯝꯗ꯭ꯔꯤꯌꯦ ꯏꯃꯥ ꯅꯃ ꯑꯣꯏꯒꯗꯕꯤꯗꯣ ꯏꯪ ꯌꯥꯝꯅ ꯇꯞꯄꯤ ꯏꯪ ꯇꯞꯄꯤꯕꯗꯣ ꯃꯗꯨꯅꯤ ꯏꯃꯥꯅꯁꯨ ꯄꯥꯝꯂꯤꯕꯁꯦ ꯑꯩꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯏꯃꯧ ꯄꯥꯝꯂꯦꯅꯤ ꯏꯆꯥꯊꯣꯏ ꯃꯥꯅꯁꯨ ꯅꯪꯕꯨ ꯈꯟꯖꯕꯒꯤ ꯃꯑꯣꯡꯒꯨꯝꯅ ꯎꯏ ꯅꯨꯄꯥ ꯊꯣꯛꯎ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯐꯣꯡꯕꯗ ꯀꯔꯤꯒꯤ ꯄꯥꯈꯨꯝ ꯄꯤꯔꯛꯄꯒꯦ ꯍꯥꯏꯕꯗꯣ ꯇꯥꯕ ꯄꯥꯝꯃꯤ ꯃꯥꯒꯤ ꯃꯀꯣꯛꯇ ꯈꯜꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯃꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯒ ꯈꯦꯠꯅꯔꯛꯄ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯀꯩꯅꯣ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯑꯦ ꯀꯅꯥ ꯑꯣꯏꯅꯤ ꯂꯤꯛꯂꯥ ꯅꯠꯇ꯭ꯔꯗꯤ ꯄꯥꯏꯈꯣꯝꯕ ꯃꯃꯤꯠꯇꯨ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯔꯛꯂꯒ ꯑꯁ ꯆꯠꯂꯣꯗ ꯅꯥꯞ ꯆꯥꯗꯕ ꯋꯥ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯑꯦ ꯑꯗꯨꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯅ ꯀꯅꯥꯒꯤ ꯋꯥꯐꯝꯅꯣ ꯂꯩ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤꯅꯤ ꯂꯤꯛꯂꯥꯗꯤ ꯑꯩꯅ ꯏꯆꯜꯒꯨꯝꯅ ꯈꯜꯂꯤ ꯑꯩꯁꯨ ꯈꯪꯉꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯩꯕꯨ ꯃꯕꯨꯡ ꯑꯃ ꯈꯟꯕ ꯉꯝꯗꯦ ꯍꯥꯏꯕ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥ ꯑꯩ ꯑꯗꯨꯝ ꯂꯣꯏꯅꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯅꯣꯡꯃꯗ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃꯇ ꯈꯟꯈꯤꯕ ꯂꯩꯇꯦ ꯁꯤꯂꯥ ꯅꯣꯛꯐꯦꯠ ꯇꯧꯅ ꯄꯥꯏꯈꯣꯝꯕꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯛꯂꯒ ꯏꯆꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯝꯖꯕ ꯃꯍꯥꯛ ꯑꯗꯨꯒ ꯑꯗꯨꯝ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕꯅꯤ ꯏꯃꯥꯅ ꯀꯩꯁꯨ ꯌꯦꯠꯂꯣꯏꯗ ꯆꯣꯆꯣ ꯄꯣꯊꯥꯖꯔꯣꯏ ꯏꯃꯥꯁꯨ ꯆꯪꯉꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯥꯗꯨ ꯃꯅꯨꯡ ꯆꯪꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯥꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯅꯥꯜꯂꯒ ꯅꯪꯒꯤ ꯈꯨꯠꯁꯥ ꯃꯃꯤꯁꯦ ꯀꯣꯛꯈꯤꯅꯤ ꯈꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯖꯅ ꯁꯦꯡꯅ ꯍꯪꯅꯤꯡꯕ ꯄꯣꯛꯇꯦ ꯑꯁꯨꯝꯅ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯊꯥꯗꯣꯏ ꯄꯨꯈ꯭ꯔꯤꯒꯤ ꯊꯣꯡꯒ꯭ꯔꯥ ꯑꯃꯗ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯗꯨ ꯀꯟꯅ ꯆꯥꯝꯂꯤꯉꯩ ꯁꯣꯃꯟꯅ ꯏꯆꯦ ꯊꯥꯗꯣꯏ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯩꯅꯣꯍꯦ ꯑꯉꯥꯎꯕꯁꯤꯗꯤ ꯈꯪꯉꯤꯍꯦ ꯃꯤꯁꯤꯕꯨ ꯌꯥꯍꯧꯔꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯀꯧꯏꯗꯨꯕꯣ ꯅꯍꯥꯟꯒꯤ ꯄꯥꯈꯪ ꯃꯁꯛ ꯐꯖꯕꯗꯣ ꯑꯗꯨꯗ ꯂꯥꯛꯑꯣꯏ ꯊꯥꯗꯣꯏ ꯍꯔꯥꯎꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝꯅ ꯆꯞ ꯂꯦꯞꯂꯒ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯔꯒ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯗꯅ ꯃꯥ ꯂꯥꯛꯑꯦ ꯍꯥꯏꯔꯒ ꯑꯩꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯔꯤꯕ ꯁꯨꯃꯟꯅ ꯅꯣꯛꯂꯒ ꯏꯔꯥꯡꯗꯤ ꯊꯥꯗꯣꯏ ꯃꯃꯤꯠ ꯑꯗꯨ ꯐꯩꯅ ꯌꯦꯡꯊꯣꯔꯛꯂꯒ ꯑꯣꯏ ꯑꯉꯥꯡ ꯅꯪꯅꯅꯦ ꯚꯥꯞ ꯌꯥꯝꯅ ꯐꯅꯨ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯨꯒ ꯍꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯪꯒꯤ ꯅꯅꯥꯛꯇꯒ ꯌꯥꯝꯅ ꯂꯥꯛꯅꯤꯡꯗꯅ ꯂꯥꯛꯄ ꯃꯥꯟꯕ꯭ꯔꯣ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯅꯤ ꯈꯟꯕꯗ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯂꯩꯅꯤꯡꯗꯦ ꯑꯕꯣꯛꯅꯅꯦ ꯃꯣꯏꯒꯤ ꯀꯩꯀꯩꯅꯣ ꯆꯥꯅꯅꯕ ꯈꯔ ꯁꯦꯝꯃꯨ ꯂꯥꯎ ꯍꯥꯏꯗꯅ ꯀꯧꯔꯨ ꯆꯣꯅ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯆꯠꯂꯦ ꯊꯥꯗꯣꯏ ꯁꯧꯔꯥꯡꯅꯅ ꯄꯣꯂꯥꯡꯗꯣ ꯏꯁꯤꯡ ꯆꯨꯝꯊꯣꯛꯂꯒ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯆꯥꯅꯅꯕ ꯁꯦꯝꯅꯅꯕ ꯃꯤ ꯑꯣꯏꯅ ꯎꯕ꯭ꯔꯥ ꯈꯪꯗꯦꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯆꯪꯂꯒ ꯄꯣꯂꯥꯡ ꯑꯗꯨ ꯊꯝꯃꯤ ꯁꯣꯝꯗꯅ ꯁꯈꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯈꯔꯗꯤ ꯑꯣꯏꯁꯤꯜꯂꯦꯗꯅ ꯁꯣꯏꯗꯅ ꯐꯔꯅꯤꯗ ꯏꯕꯨꯡꯉꯣ ꯀꯩꯁꯨꯝꯇ ꯋꯥꯅ ꯈꯜꯂꯨꯔꯅꯨ ꯉꯁꯤꯅꯅꯦ ꯍꯥꯞꯄꯒ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯁꯣꯏꯗꯅ ꯐꯔꯅꯤ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯟꯅꯒ ꯍꯥꯏꯔꯨꯔꯕꯗꯤ ꯐꯖꯅ ꯑꯣꯏꯁꯤꯜꯂꯦ ꯇꯟꯖꯥꯗꯨꯗ ꯊꯥꯗꯣꯏꯅ ꯆꯥꯅ ꯊꯛꯅꯅꯕ ꯈꯔ ꯅꯤꯡꯊꯤꯖꯅ ꯊꯝꯂꯒ ꯑꯕꯣ ꯑꯩ ꯏꯆꯦ ꯇꯣꯟꯊꯣꯏꯒꯤ ꯐꯅꯦꯛꯇꯣ ꯑꯝꯇ ꯊꯤꯟꯗꯣꯛꯎꯈꯤꯒꯦ ꯃꯥ ꯉꯁꯤ ꯀꯩꯊꯦꯜ ꯀꯥꯅꯤ ꯍꯥꯏꯕꯅꯤ ꯅꯪꯉꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯥꯏꯐꯦꯠ ꯃꯀꯣꯛ ꯂꯩꯊꯗꯨꯅ ꯌꯦꯡꯂꯤ ꯊꯥꯗꯣꯏ ꯏꯁꯩ ꯉꯪꯗꯨꯅ ꯄꯥꯏꯈꯣꯝꯕꯒꯤ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯒ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯀꯔꯤ ꯕꯤꯠꯇꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯃꯌꯥꯒ ꯈꯤꯒꯠꯂꯒ ꯅꯣꯛꯁꯤꯜꯂꯛꯏꯗꯨꯕꯣ ꯃꯥ ꯃꯁꯛ ꯐꯖꯩ ꯀꯥꯏꯅ ꯇꯥꯛꯂꯤꯔꯕ ꯇꯟꯖꯥꯗꯨꯗ ꯇꯣꯟꯊꯣꯏꯗꯨ ꯃꯐꯤ ꯅꯥꯟꯅ ꯁꯦꯠꯂꯒ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯆꯦꯟꯁꯤꯜꯂꯒ ꯏꯆꯦ ꯆꯠꯂꯗꯣꯏꯔꯣ ꯏꯍꯦ ꯑꯩꯗꯤ ꯅꯪ ꯂꯥꯛꯃꯟꯗꯕꯗꯨꯗ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯒ ꯊꯣꯛꯄ ꯍꯧꯔꯕꯅꯤ ꯂꯝꯕꯤ ꯊꯣꯛꯄꯗ ꯂꯧꯔꯒꯦ ꯍꯥꯏꯗꯅ ꯊꯦꯡꯅꯕꯕꯨ ꯂꯥꯏꯕꯛ ꯐꯔꯤ ꯀꯗꯥꯏꯅꯣ ꯄꯤꯔꯛꯑꯣ ꯃꯃꯜꯗꯣ ꯏꯆꯦꯅ ꯐꯗꯧꯗꯣ ꯑꯗꯨꯝ ꯌꯣꯟꯕꯤꯔꯛꯑꯣꯀꯣ ꯏꯆꯦꯒꯤ ꯆꯤꯟ ꯐꯖꯕ ꯑꯃ ꯄꯥꯜꯂꯤꯁꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯆꯦꯅ ꯐꯅꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯑꯗꯨ ꯆꯠꯂꯨꯈꯤꯒꯦ ꯀꯣꯟꯅ ꯍꯣꯔꯦꯟ ꯊꯦꯡꯅꯔꯁꯤꯀꯣ ꯊꯦꯡꯉꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯊꯥꯗꯣꯏꯁꯨ ꯁꯣꯔ ꯍꯥꯏꯐꯦꯠ ꯁꯥꯡꯅ ꯍꯣꯟꯇꯣꯛꯂꯒ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯝꯃꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗꯅꯤ ꯂꯝꯕꯤ ꯃꯇꯥꯏꯗ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯊꯥ ꯊꯥꯖꯗꯅ ꯃꯃꯤꯠꯇꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯈꯞꯂꯒ ꯀꯩꯅꯣ ꯃꯪꯗꯣ ꯇꯥꯏꯕꯪꯂꯣ ꯑꯁꯤ ꯍꯥꯏꯅ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯗꯒꯤ ꯊꯥꯗꯣꯏꯒꯤ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯒ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡꯃꯛꯇꯨꯗ ꯂꯦꯞꯂꯔꯕꯗ ꯊꯥꯗꯣꯏꯅ ꯉꯛꯅ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯆꯥꯗꯨ ꯆꯤꯅꯤ ꯌꯥꯝ ꯌꯥꯝꯃꯕꯣ ꯅꯪꯅ ꯂꯣꯟꯕꯒꯤ ꯁꯨꯝ ꯊꯛꯄꯒꯤ ꯋꯥꯅꯤ ꯑꯩ ꯌꯨꯝꯗ ꯆꯥ ꯊꯛꯄ ꯃꯤ ꯅꯠꯇꯦ ꯊꯥꯗꯣꯏ ꯋꯥ ꯑꯃ ꯌꯥꯎꯔꯛꯄ ꯑꯗꯨꯗ ꯀꯔꯤꯁꯨ ꯄꯥꯈꯨꯝ ꯄꯤꯔꯝꯗ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯈꯥꯝꯂꯒ ꯌꯥꯝ ꯄꯣꯡꯉꯤꯅ ꯀꯩꯅꯣ ꯄꯣꯡꯕ ꯍꯥꯏꯕꯕꯣ
ꯑꯩꯕꯨ ꯊꯧꯏ ꯎꯁꯤꯠꯇꯕ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯁꯦ? ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯔꯝꯃꯤꯅꯦ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇꯣ ꯍꯥꯏꯐꯦꯠ ꯂꯪꯈꯠꯂꯞ ꯇꯧꯅ ꯌꯦꯡꯂꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯗꯣꯏꯕ? ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯅꯤ꯫ ꯑꯃꯨꯛꯇ ꯐꯥꯎ ꯅꯨꯄꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥꯔꯤ ꯁꯥꯗꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯊꯃꯣꯏꯅ ꯃꯔꯣꯜ ꯂꯣꯜꯂꯛꯄꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ꯫ ꯊꯥꯗꯣꯏ, ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ, ꯅꯪꯕꯨ ꯈꯣꯏꯗꯥꯖꯔꯨꯔꯦ꯫ ꯏꯀꯥꯏꯅ ꯍꯥꯏꯖꯕꯅꯤ, ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯩꯒꯤ ꯏꯆꯤꯜꯁꯤꯅ ꯐꯣꯡꯂꯤꯁꯦ ꯅꯪꯅ ꯑꯍꯥꯟꯕꯅꯤ, ꯑꯗꯨꯒ ꯑꯩꯒꯤ ꯑꯔꯣꯏꯕꯁꯨ ꯑꯣꯏꯒꯅꯤ꯫ ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯇꯒꯨꯞ ꯇꯒꯨꯞ ꯀꯨꯞꯂꯒ ꯑꯩꯒꯤ ꯈꯪꯅꯖꯕ ꯂꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯋꯥꯐꯝ ꯑꯗꯨ ꯀꯟꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯄꯥꯏꯈꯣꯝꯕꯅ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯐꯥꯔꯒ ꯑꯩ ꯈꯪꯏ, ꯅꯪꯒꯤ ꯈꯪꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ, ꯑꯗꯨꯝꯅ ꯆꯤꯟꯊꯤꯒꯅꯨ꯫ ꯊꯥꯗꯣꯏ ꯃꯈꯨꯠꯀ ꯄꯥꯏꯔꯛꯄꯗꯨꯗ ꯁꯥꯎꯅꯤꯡꯗꯨꯅ ꯑꯅꯤꯔꯛ ꯁꯨꯅ ꯈꯟꯊꯗꯕ ꯃꯈꯩ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯤ꯫ ꯐꯅ ꯀꯟꯅ ꯊꯥꯈ꯭ꯔ ꯃꯥꯜꯂꯦ ꯃꯃꯥꯏ ꯑꯗꯨꯗ ꯉꯥꯡꯁꯪ ꯉꯥꯡꯕ ꯃꯈꯩ ꯇꯥꯔꯦꯗ꯫ ꯊꯥꯗꯣꯏ ꯈꯨꯗꯣꯝꯕꯤꯗꯨ ꯁꯤꯡꯂꯒ ꯁꯥꯎꯅ ꯑꯩꯕꯨ ꯈꯨꯡꯒꯪ ꯅꯨꯄꯤꯅꯤ ꯀꯅꯥꯁꯨ ꯂꯩꯇꯦ, ꯂꯥꯏꯔꯔꯦ ꯍꯥꯏꯗꯅ ꯄꯪꯌꯥ ꯌꯥꯕ ꯅꯨꯄꯤ ꯑꯣꯏꯅ ꯎꯔꯕꯣ? ꯅꯣꯏ ꯁꯍꯔ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯣ ꯊꯥꯗꯣꯏ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯈꯪꯉꯕ? ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯒꯝ ꯒꯝ ꯆꯠꯈꯤ꯫ ꯄꯥꯏꯈꯣꯝꯕ ꯃꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ ꯅꯨꯡꯁꯤꯕ ꯐꯥꯎꯖꯈ꯭ꯔꯕꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯋꯥ ꯀꯟꯊꯣꯛꯄꯤꯔꯛꯄꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ, ꯑꯗꯨꯕꯨ ꯃꯃꯥꯏ ꯑꯗꯨꯗ ꯅꯥꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯥꯡꯉꯝꯃꯤꯕ ꯃꯌꯥꯝꯗꯨꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ꯫ ꯁꯣꯝꯗꯅ ꯊꯥꯗꯣꯏ ꯐꯤꯡꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯁꯈꯤꯅ ꯉꯛꯅ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣꯅꯦ ꯑꯁꯤꯅ? ꯑꯕꯣ, ꯂꯥꯏ ꯇꯣꯡꯉꯖꯥꯠꯂꯣ? ꯍꯩ, ꯇꯧꯍꯩꯗꯦꯅꯦꯍꯦ, ꯅꯥꯞꯄꯨ ꯆꯥꯗꯕ꯫ ꯇꯣꯝꯆꯧꯅ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣꯁꯦ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯍꯩ, ꯃꯁꯛꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯁꯤꯔꯤꯕ꯫ ꯁꯛꯄꯨꯗꯤ ꯐꯖꯕꯅꯤ, ꯅꯥꯞꯄꯅꯤ, ꯀꯥꯏꯗꯒꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯑꯃꯅ ꯑꯉꯥꯡ ꯑꯉꯥꯡ ꯍꯥꯏꯗꯅ ꯄꯪꯂꯛꯇ ꯂꯛꯅꯔꯦ, ꯑꯩꯗꯤ ꯏꯀꯥꯏꯖꯕ ꯑꯃ ꯌꯥꯎꯔꯕꯅꯤ꯫ ꯇꯣꯝꯆꯧ ꯁꯨꯃꯟꯒꯤ ꯃꯀꯣꯛꯇ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯑꯗꯨꯗꯤ ꯂꯩꯁꯥꯕꯤ ꯃꯌꯥꯝꯅ ꯂꯥꯛꯅꯔꯤꯅꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯁꯨ ꯂꯥꯛꯂꯗꯨꯅ ꯁꯦꯅꯦ ꯁꯈꯤ ꯉꯛꯅ ꯀꯩꯅꯣ ꯈꯧꯖꯥꯎ ꯃꯌꯥꯝꯁꯤꯕꯣ? ꯏꯍꯦ, ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪꯕꯨ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯩꯅꯤ ꯍꯥꯏꯔꯗꯤ ꯑꯩꯕꯨ ꯀꯧꯔꯛꯎ ꯌꯥꯗ꯭ꯔꯣ? ꯅꯊꯟꯗ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯊꯥꯡꯒꯠꯂꯒ ꯄꯨꯔꯛꯏꯁꯤꯕꯣ? ꯏꯆꯦꯃ ꯍꯣꯏꯅ ꯎꯔꯗꯤꯅꯦ ꯑꯩꯗꯤ ꯈꯨꯗꯛꯇ ꯊꯕꯛ ꯇꯣꯛꯑꯣ ꯍꯥꯏꯔꯛꯑꯅꯤ꯫ ꯑꯁ ꯀꯀꯥ, ꯑꯩꯕꯨ ꯑꯗꯨꯒꯨꯝꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯃꯤꯑꯣꯏ ꯑꯃꯒꯨꯝꯅ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯨꯡ ꯑꯃꯗꯤ ꯑꯩ ꯏꯁꯥꯃꯛꯅ ꯑꯗꯨꯝꯅ ꯈꯟꯕ ꯃꯤꯀꯨꯞ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯀꯥꯁꯨ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯥꯏꯈꯣꯝꯕ ꯑꯗꯨ ꯋꯥꯔꯧꯕꯒꯤ ꯃꯑꯣꯡ ꯎꯠꯂꯝꯂꯒ ꯄꯨꯈ꯭ꯔꯤ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯩꯃꯥ, ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯦꯅꯦ꯫ ꯍꯥꯏꯔꯤꯁꯤꯕꯨ ꯏꯕꯨꯡꯉꯣ, ꯑꯩ ꯚꯥꯞ ꯑꯃꯠꯇ ꯇꯥꯗ꯭ꯔꯤꯅꯦꯍꯦ꯫ ꯇꯣꯝꯆꯧ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯏꯅꯦ, ꯀꯩꯁꯨ ꯂꯩꯕ ꯋꯥꯔꯤ ꯅꯠꯇꯦꯗ, ꯁꯨꯝ ꯋꯥꯔꯧꯖꯗꯅ ꯇꯧꯔꯤꯅꯤ꯫ ꯑꯩꯒꯤꯗꯤ ꯃꯣꯏ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯃꯣꯏꯒꯤ ꯏꯃꯨꯡꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯕꯅꯤ꯫ ꯃꯔꯨ ꯑꯣꯏꯅ ꯄꯥꯏꯈꯣꯝꯕ ꯏꯕꯨꯡꯉꯣꯁꯦ ꯑꯩꯒꯤ ꯏꯅꯒꯟꯗꯗ ꯆꯥꯎꯔꯛꯄꯅꯤ꯫ ꯏꯆꯦꯝꯁꯤꯗꯣ ꯃꯁꯥ ꯌꯥꯝꯅ ꯐꯠꯀꯟꯗꯦ, ꯑꯗꯨꯅ ꯑꯩꯒꯇ ꯂꯣꯏꯅꯔꯛꯏ꯫ ꯁꯈꯤ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯑꯣ ꯁꯨꯝ ꯑꯇꯣꯞꯄꯗꯧꯅ ꯉꯥꯡꯕꯗꯨꯗ ꯋꯥꯔꯧꯖꯔꯤ ꯇꯧꯔꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯅꯕ ꯋꯥꯔꯤꯗꯨ ꯊꯥꯗꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯇꯥꯏ꯫ ꯀꯔꯤꯅꯣ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯕ ꯑꯃꯗꯤ ꯐꯥꯎꯕꯗꯨꯗ ꯀꯩꯅꯣ ꯃꯥ ꯀꯩ ꯑꯣꯏꯗꯅ ꯃꯥ ꯐꯩ ꯍꯥꯏꯕ ꯋꯥ ꯇꯥꯔꯒ ꯑꯩꯅ ꯍꯔꯥꯎꯔꯤꯕꯅꯣ? ꯇꯣꯝꯆꯧꯅ ꯌꯥꯝꯅ ꯆꯝꯖꯕ ꯑꯉꯥꯡ, ꯃꯕꯨꯛ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯩ, ꯆꯍꯤꯁꯨ ꯌꯨꯝꯕꯥꯟꯕꯒꯤ ꯃꯇꯝ ꯌꯧꯔꯕꯅꯤ, ꯏꯆꯦꯝꯁꯤꯟꯅ ꯌꯨꯝ ꯄꯥꯜꯍꯟꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ, ꯑꯗꯨꯗ ꯍꯥꯏꯕ ꯉꯝꯗꯗꯨꯅ ꯂꯩꯔꯕ꯫ ꯏꯕꯨꯡꯉꯣ ꯍꯥꯏꯔ ꯅꯨꯄꯤ ꯅꯍꯥ ꯑꯃꯠꯇ ꯂꯣꯏꯅꯗꯦ꯫ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣ? ꯈꯪꯗꯦ, ꯃꯥꯅ ꯈꯣꯏꯗꯥꯕ ꯄꯨꯛꯅꯤꯡꯅ ꯄꯥꯝꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯄꯥꯟ ꯊꯣꯡꯒꯤ ꯑꯣꯏꯕ ꯐꯖꯕꯗꯨꯗ ꯌꯥꯝꯅ ꯉꯥꯎꯔꯨꯕꯒꯤ ꯋꯥꯗꯤ ꯅꯠꯇꯦ, ꯈꯔ ꯋꯥꯈꯜ ꯇꯥꯅꯤ, ꯏꯃꯨꯡ ꯀꯣꯏꯒꯗꯕ ꯉꯝꯕꯤ, ꯏꯪ ꯂꯦꯝꯖꯕꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯕꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯀꯥꯏꯗꯣ ꯄꯥꯝꯕ꯫ ꯑꯗꯣ ꯃꯗꯥꯎꯅꯔ ꯀꯔꯤꯅꯣ, ꯃꯥ ꯄꯥꯝꯖꯕ ꯂꯩꯁꯥꯕꯤꯗꯤ ꯌꯥꯝꯅ ꯂꯩ, ꯑꯗꯣ ꯃꯥꯅ ꯑꯃꯠꯇ ꯍꯦꯛ ꯌꯥꯗꯕ꯫ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯖꯗꯕ ꯑꯣꯏꯗꯅ ꯇꯧꯔꯤꯅꯤꯗ, ꯏꯁꯣꯔꯅ ꯇꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯊꯥꯗꯣꯏ ꯇꯞꯅ ꯈꯟꯖꯩ, ꯃꯁꯛꯁꯤꯒ ꯀꯌꯥꯝ ꯌꯥꯝꯅ ꯏꯪ ꯇꯞꯄꯤꯅꯣ ꯃꯥꯅ ꯄꯥꯝꯃꯤꯁꯤꯕꯣ? ꯑꯃꯨꯛꯁꯨ ꯃꯥꯅ ꯉꯁꯥꯏ ꯈꯨꯄꯥꯛꯅ ꯊꯥꯔꯝꯕ ꯑꯗꯨꯒ ꯏꯆꯝ ꯆꯝꯖꯅ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯂꯩꯍꯧꯕ ꯃꯇꯧ ꯑꯗꯨꯗ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔ ꯃꯥꯜꯂꯦ꯫ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯅꯈꯥꯔꯣꯝꯗ ꯊꯣꯔꯛꯂꯤ꯫ ꯁꯣꯝꯗ ꯄꯥꯏꯈꯣꯝꯕꯗꯨ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯅꯥꯛꯇ ꯍꯧꯕ ꯅꯥꯄꯤ ꯑꯗꯨ ꯁꯨꯝ ꯐꯣꯏꯕꯤ ꯁꯥꯟꯅꯩ꯫ ꯇꯟꯖꯥ ꯑꯗꯨꯗ ꯊꯥꯗꯣꯏꯁꯨ ꯐꯠ ꯆꯪꯁꯤꯜꯂꯛꯂꯒ ꯅꯤꯡꯈꯥꯡ ꯐꯝꯖꯤꯜꯂꯛꯏ꯫ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕ ꯏꯉꯛ ꯉꯛꯅ ꯃꯃꯤꯠꯇꯣ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯊꯥꯗꯣꯏ ꯋꯥꯗꯤ ꯉꯥꯡꯗ ꯄꯥꯏꯈꯣꯝꯕꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯔꯒ ꯀꯟꯊꯣꯛꯏ꯫ ꯅꯥꯄꯤꯁꯦ ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯁꯤꯗ ꯊꯑꯣꯏꯅ ꯑꯩꯅ ꯊꯥꯔꯤꯅꯤ, ꯅꯪꯅ ꯍꯦꯛꯇ ꯄꯪꯐꯣꯏꯗ ꯐꯣꯏꯗꯠꯄ ꯌꯥꯕ꯭ꯔꯣ ꯍꯥ? ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯗꯤ ꯑꯃꯨꯛꯁꯨ ꯐꯨꯔꯛꯀꯗ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯦ, ꯑꯗꯨꯒꯤꯕꯨ ꯐꯖꯅ ꯍꯥꯏꯔꯁꯨ ꯌꯥꯕꯗꯨꯕꯨ ꯃꯤꯍꯨꯟꯒ ꯑꯥ ꯌꯧꯍꯜꯂꯦ꯫ ꯌꯥꯝꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯍꯩꯕ꯭ꯔꯣ ꯅꯪ ꯍꯥ? ꯅꯃꯥꯏꯗꯨꯗ ꯊꯥꯖꯤꯜꯂꯛꯇꯅ
ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯊꯥꯎ ꯌꯥꯅꯤ ꯅꯪꯒꯤ ꯈꯨꯄꯥꯛ ꯊꯥꯅꯅꯕꯅꯤ ꯑꯩꯒꯤ ꯃꯥꯏꯁꯦ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯃꯥꯏꯁꯤꯗ ꯀꯅꯥꯅꯁꯨ ꯁꯦꯠ ꯍꯥꯏꯅ ꯊꯥꯔꯛꯇ꯭ꯔꯤ ꯑꯗꯣ ꯅꯪꯅ ꯑꯍꯥꯟꯕꯅꯤ ꯏꯁ ꯑꯗꯨꯗꯤ ꯅꯪ ꯂꯥꯏꯕꯛ ꯐꯔꯦꯅꯦ ꯑꯩꯅ ꯈꯨꯂꯥꯡꯈꯥꯡ ꯀꯧꯕꯤꯕꯁꯤꯗ ꯄꯥꯏꯈꯣꯝꯕ ꯃꯉꯛ ꯅꯣꯝꯂꯒ ꯊꯥꯗꯣꯏ ꯃꯆꯤꯟꯗꯨ ꯐꯩꯅ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯄ ꯍꯧꯏ ꯄꯥꯏꯈꯣꯝꯕꯁꯨ ꯍꯟꯗꯛꯃꯨꯛꯇꯤ ꯈꯥꯝꯗ꯭ꯔꯤ ꯏꯇꯨꯛ ꯇꯨꯛꯊꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯗꯣꯏ ꯆꯠꯂꯝꯗꯥꯏ ꯑꯗꯨꯗ ꯐꯠ ꯂꯦꯞꯂꯒ ꯃꯃꯥꯏ ꯑꯗꯨ ꯁꯠ ꯂꯩꯊꯣꯔꯛꯂꯒ ꯀꯩꯅꯣꯝꯗꯤ ꯍꯪꯒꯦ ꯁꯦꯡꯅ ꯄꯥꯈꯨꯝ ꯄꯤꯌꯨ ꯄꯥꯏꯈꯣꯝꯕ ꯃꯉꯛ ꯑꯗꯨ ꯅꯣꯝꯂꯒ ꯅꯪꯅ ꯑꯁꯨ ꯌꯥꯝꯅ ꯏꯪ ꯇꯞꯄꯤ ꯅꯨꯄꯤ ꯄꯥꯝꯂꯒ ꯀꯔꯤꯒꯤ ꯌꯥꯛ ꯌꯥꯛ ꯂꯥꯎꯕꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯔꯤꯅꯣ ꯄꯥꯏꯈꯣꯝꯕ ꯋꯥꯍꯩꯗꯨꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯥꯁꯨ ꯐꯝꯂꯝꯕꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯥꯗꯣꯏꯒꯤ ꯅꯥꯛꯇ ꯂꯦꯞꯂꯔꯦ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯇꯞꯂꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯅꯈꯣꯟꯗꯅꯤ ꯅꯪꯅ ꯌꯥꯛꯄ ꯊꯃꯣꯏꯗ ꯏꯪ ꯇꯞꯄꯤ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯅꯋꯣꯡ ꯅꯇꯧ ꯑꯃ ꯌꯥꯎꯏ ꯏꯃꯨꯡ ꯀꯣꯏꯕ ꯍꯩꯒꯅꯤ ꯑꯁꯦꯡꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯒꯨꯟ ꯑꯁꯦꯡꯕ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯁꯛꯇꯝꯗꯣ ꯅꯪꯅ ꯂꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯪꯅ ꯑꯩꯒꯤ ꯊꯃꯣꯏ ꯍꯨꯈ꯭ꯔꯦ ꯃꯁꯤꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯕꯒꯤ ꯃꯔꯝ ꯊꯥꯗꯣꯏ ꯋꯥꯍꯩꯁꯤꯡꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯏ ꯅꯣꯛꯐꯦꯠꯇꯤ ꯇꯧꯖꯩ ꯑꯗꯨꯕꯨ ꯑꯃꯨꯛ ꯁꯨꯛꯇꯣꯛꯂꯒ ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯔꯦ ꯃꯒꯨꯟ ꯁꯩꯊꯥꯕꯗ ꯑꯩꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟꯗꯤ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯤ ꯅꯨꯄꯥꯅꯕꯨ ꯅꯨꯄꯤꯒꯤ ꯐꯖꯕꯗ ꯉꯥꯎꯗꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯌꯥꯄꯣꯠꯇꯦ ꯅꯪꯒꯤꯗꯣ ꯑꯩꯒꯤ ꯆꯤꯡꯂꯦꯝꯕ ꯃꯥꯏꯊꯣꯡꯁꯤꯗ ꯀꯦꯜꯂꯤ ꯑꯣꯏꯔꯝꯅꯤꯅꯦ ꯄꯥꯏꯈꯣꯝꯕ ꯅꯣꯛꯂꯒ ꯄꯥꯎꯈꯨꯝꯗ ꯆꯥꯝꯃ ꯆꯥꯝꯃ ꯁꯦꯡꯂꯕꯅꯤ ꯏꯕꯦꯝꯃ ꯁꯅꯥ ꯊꯥꯗꯣꯏ ꯄꯥꯏꯈꯣꯝꯕꯗ ꯆꯥꯗꯧꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯏꯈꯣꯝꯕ ꯃꯇꯧ ꯑꯗꯨꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯇꯧꯔꯒ ꯀꯩꯅꯣꯍꯦ ꯑꯗꯨꯃꯥꯏꯅ ꯌꯦꯡꯀꯅꯨ ꯊꯃꯣꯏꯁꯦ ꯆꯣꯡꯊꯣꯛꯀꯦ ꯇꯧꯏ ꯊꯥꯗꯣꯏ ꯃꯌꯥꯗꯨ ꯈꯤꯒꯠꯂꯒ ꯑꯣꯏꯗꯕ ꯉꯥꯡꯕ꯭ꯔꯥ ꯌꯦꯡꯕꯅꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯟꯆꯠ ꯇꯧꯅ ꯆꯠꯈ꯭ꯔꯦ ꯀꯔꯤꯅꯣ ꯈꯪꯗꯕ ꯌꯥꯅꯤꯡꯕꯁꯨ ꯃꯥꯟꯕ ꯌꯥꯅꯤꯡꯗꯕꯁꯨ ꯃꯥꯟꯕ ꯆꯃꯛꯅꯕ ꯃꯇꯧ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯗꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ ꯍꯪꯒꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯀꯥꯡꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯇꯝ ꯍꯧꯖꯤꯟꯈꯤꯗꯨꯅ ꯆꯠꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨꯗ ꯁꯈꯤꯅ ꯉꯁꯤ ꯅꯣꯡꯃꯗꯤ ꯍꯤꯗꯥꯛꯇꯣ ꯆꯥꯝꯊꯣꯛꯇꯅ ꯊꯝꯃꯨꯀꯣ ꯏꯕꯨꯡꯉꯣ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯒ ꯆꯥꯝꯃꯨ ꯅꯠꯇ꯭ꯔꯕꯗꯤ ꯍꯤꯗꯥꯛꯇꯨꯒꯤ ꯀꯥꯟꯅꯐꯝ ꯑꯃꯠꯇ ꯈꯪꯉꯣꯏ ꯍꯣꯏꯅꯦ ꯕꯦꯃꯥ ꯆꯣ ꯅꯕꯨꯡꯍꯣꯏꯁꯤꯡꯁꯤ ꯈꯔ ꯊꯤꯟꯗꯣꯛꯄꯤꯔꯨꯆꯣ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯑꯗꯨꯒꯅꯦ ꯁꯦ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯗ ꯍꯧꯕ ꯏꯟꯁꯥꯡꯁꯤꯡ ꯃꯃꯜ ꯌꯥꯝꯗꯦ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯏꯕꯨꯡꯉꯣꯅꯗꯤꯅꯦ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯝꯃꯦꯗꯣ ꯄꯥꯏꯈꯣꯝꯕ ꯍꯔꯥꯎꯅ ꯄꯤꯔꯛꯂꯤꯕ ꯈꯥꯎꯗꯨ ꯂꯧꯔꯒ ꯏꯅꯦ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯩ ꯑꯁꯨꯛ ꯃꯃꯜ ꯂꯩꯅ ꯄꯤꯕ ꯄꯣꯠꯄꯨ ꯑꯩꯅ ꯍꯟꯊꯅ ꯈꯛ ꯂꯧꯔꯣꯏ ꯁꯈꯤ ꯅꯣꯛꯂꯒ ꯐꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣꯈꯣꯏꯁꯨ ꯐꯖꯅ ꯌꯨꯝꯗ ꯌꯧꯕ ꯑꯣꯏꯔꯁꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯥꯏꯅꯕꯤꯗꯥꯏ ꯄꯤꯔꯝꯂꯕ ꯃꯇꯨꯡꯗ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯏ ꯇꯣꯝꯆꯧꯁꯨ ꯁꯨꯃꯟꯒꯤ ꯃꯈꯨꯠ ꯑꯗꯨ ꯁꯝꯂꯒ ꯂꯥꯛꯑꯣ ꯀꯀꯥ ꯅꯪꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯝꯒꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗꯕꯁꯨ ꯌꯥꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯨꯀꯥꯟ ꯂꯩꯕ ꯑꯗꯣꯝꯗ ꯄꯨꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯥꯗꯣꯏ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯩ ꯋꯥꯗꯤ ꯑꯃꯠꯇ ꯉꯥꯡꯅꯗꯦ ꯊꯥꯗꯣꯏ ꯈꯅꯥꯎ ꯁꯦꯝꯂꯒ ꯀꯩꯝꯇ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯉꯛꯅ ꯌꯦꯡꯊꯣꯔꯛꯂꯒ ꯀꯩꯕꯣ ꯊꯥꯗꯣꯏ ꯃꯁꯝꯗꯨ ꯅꯥꯞꯄꯗ ꯌꯦꯞꯁꯤꯜꯂꯒ ꯃꯇꯤꯟ ꯑꯗꯨ ꯀꯨꯠ ꯌꯣꯠꯊꯗꯨꯅ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯨꯕꯨ ꯍꯥꯏꯕ ꯄꯥꯏꯈꯣꯝꯕ ꯂꯥꯡꯇꯛꯅꯅ ꯅꯨꯡꯁꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯨꯕꯨꯗꯤ ꯊꯥꯗꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯣ ꯑꯩ ꯑꯝꯇ ꯈꯜꯂꯛꯈꯤꯒꯦ ꯍꯥꯏꯒꯦ ꯇꯧꯕ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯊꯥꯗꯣꯏꯗꯨ ꯃꯃꯥꯏ ꯉꯛꯁꯪ ꯉꯥꯡꯁꯤꯜꯂꯛꯂꯦ ꯄꯥꯏꯈꯣꯝꯕ ꯋꯥꯍꯩꯗꯨꯗ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯩ ꯄꯥꯈꯨꯝ ꯉꯥꯏꯒꯦ ꯊꯥꯗꯣꯏ ꯃꯤꯍꯨꯟ ꯆꯣꯡꯈꯠꯂꯛꯀꯗꯧꯔꯦ ꯏꯀꯥꯏꯃꯟꯕꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯁꯨꯝ ꯂꯦꯞꯂꯝꯕꯗꯒꯤ ꯐꯖꯅ ꯆꯠꯂꯣ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯝꯗꯕ ꯌꯨꯝꯂꯣꯝꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯄꯥꯏꯈꯣꯝꯕꯁꯨ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯈꯨꯅꯤꯡ ꯑꯗꯨ ꯀꯥꯡꯈꯠꯂꯛꯂꯒ ꯃꯇꯨꯡ ꯂꯥꯛꯄꯗ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕꯤꯔꯛꯑꯣꯀꯣ ꯁꯒꯦꯟꯕꯤ ꯊꯥꯗꯣꯏ ꯇꯁꯦꯡꯅ ꯏꯀꯥꯏꯔ ꯃꯥꯜꯂꯦ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯕ ꯃꯈꯩ ꯑꯗꯨꯃꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯇꯣꯝꯆꯧꯈꯣꯏꯁꯨ ꯂꯥꯛꯂꯗꯨꯅ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔ ꯏꯕꯨꯡꯉꯣ ꯃꯆꯥ ꯄꯥꯏꯈꯣꯝꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯁꯨꯃꯟꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯒ ꯉꯥꯎꯁꯤꯟꯅꯅꯨꯀꯣ ꯕꯨꯡꯉꯣ ꯆꯤꯆꯦꯅ ꯍꯥꯏꯕ ꯏꯜꯂꯨ ꯂꯝ ꯍꯦꯜꯂꯗꯤ ꯂꯥꯏꯅ ꯁꯥꯎꯒꯅꯤ ꯃꯇꯨꯡ ꯂꯥꯛꯄꯗ ꯑꯍꯥꯎꯕ ꯑꯆꯥꯄꯣꯠ ꯃꯌꯥꯝ ꯂꯩꯔꯛꯀꯦ ꯀꯩꯅꯣ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯔꯣ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯕꯣ ꯍꯥꯏꯁꯦ ꯂꯥꯛꯍꯟꯅꯤꯡꯕꯒꯤ ꯋꯥꯗꯤ ꯑꯗꯨꯝ ꯂꯥꯛꯍꯟꯅꯤꯡꯉꯤꯗ ꯂꯥꯛꯇꯣꯏꯅꯤ ꯂꯥꯛꯀꯅꯤ ꯈꯪꯉꯦꯕ ꯀꯅꯥꯅ ꯈꯪꯕꯅꯣ ꯀꯣꯟꯅ ꯊꯪꯗ ꯏꯕꯥꯏ ꯑꯣꯏꯔꯛꯄꯁꯨ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯇꯣꯝꯆꯧꯗ ꯌꯦꯡꯊꯣꯛꯂꯨꯏ ꯇꯣꯝꯆꯧꯁꯨ ꯃꯤꯆꯤꯒ ꯊꯛ ꯈꯠꯆꯤꯜꯂꯛꯂꯒ ꯂꯛꯅꯕ ꯌꯥꯎꯁꯤꯜꯂꯛꯏ ꯅꯣꯏ ꯆꯦꯆꯦꯒꯤ ꯆꯦꯕꯥꯡꯗꯣ ꯍꯥꯞꯆꯤꯜꯂꯨꯀꯣ ꯇꯥꯟ ꯆꯥꯔꯗꯤ ꯑꯣꯏꯔꯛꯄꯁꯨ ꯌꯥꯏ ꯑꯁ ꯋꯥꯊꯤ ꯌꯥꯝ ꯇꯧꯋꯤꯗ ꯅꯣꯏꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯀꯥꯈꯠꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ
Suman mayado higatlaga laurei. Matau khangi ko pakhang, aise angang oijarasu ko, kokdi fajana lingbani he. Paikhomba thongnaw adudagi makok adu lithoraklaga. Phuni he angang. Asumna ani du chatkhre numit kharani hojinkhre. Nungthilgi matamdani. Thadoi sumang aduda phida macha ama tharaga phanik mayek naibi adu kanna khaw tairi. Sakhi makhuta khawjaw ama yalaga. Hai, thadoi. Ningthi jana lairamuko ai khare thengakpa yai. Pochai singse piramagane awangi nane tombigi anabudusu hangakadawribani. Sumansu imungdagi nang hauraroi matagumna chenthораklaga. Abo, as nayang ikang hekang khai thangibo pochai duga saru tikpadari. Kadai ai paige piro. Masidi. Hai kraponi ngang basakpadi. Asi haiduna masuma ben anido khana khana duna chatkre. Thadoi mamit adu thuppagumna kup 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 laga. As bitka seloina sokpatari tawrisi. Amuksu sor sangna hodoklaga matha saba mawongda. Chinbaldana nushi nushi haiba. Aibu thamoise nantu halamlaga madi lakidre. Magi se aibu sanariba oiri. Nungsa sisu sakre. Asi haiduna makhut aduna nungsa gi maisa adu khangena khalingaida kanagumba amana maisa adubu kupsilaklami. Thadoi ingangang na yengkhalai mamito lauthoklaga munna chadawa makhai yenglai. Paikhomba mataududa nokfet tawraga. Aibu ngaibada wabra. Thadoi fet tawduna laithokraga machini tum thoklaga. Nangbu kari oidana aidi ngaibada wadoiba. Paikhomba nokfet tawrama maithongdu khudak aduda hanjilaga nungaitaba sakphamda. Oh, ainadi pakhumda. Matam khara ngaikho haibaduda nangbu ningnabasu khangduna. Ngasidi pakhum tarage haiduna lakpani. Adugu nangi wahaiduna pakhumda tabagi kanaba laidadoi haiba. Ai sana khang. Phari nuhaina laiboi. Ai amohana nangi namangda saksi ulara. Asi haiduna chatpa hawi adugu thadoina paikhombagi makhut adu taplauna pairaklaga. Kaino aduk thana sakholiduba. Pakhumdi pisu pidri. Paikhomba ituk tuk thana yengthoraklaga. Nangnadi kashu khalamdaba yai. Adubu nangi wahai aduna aigi thamoida kayam soi haibadi nang khangdra mal. Thadoi mana adu pairaga. Aina nangbu thina chaiba nati. Nangna matam kuina laktabaduda aidi saubagi mafamsida saujabagi wani. Aibu nushida piramlaga sanaboina thoklabra haina khaluri. Paikhomba nokfet tawraga. Adudi hairudana pakhumdo ai taragi. Aina hariba wahaisina adum khanglabasu yabadubu. Aidi wahaido aduina taba pami. Hoiba yareba. Ha, sengdi sengiko. As ikairing asida aniraksuna hangakano ko. Asi haiduna mamai adungak sangang silagli. Matawa aduda paikhombadi. Nungshibana loiri. Thadoigi masam khara chaithokliba adu napada ningthina yepsilaga. Asuk nungshibra nangse. Thadoi amuk nungaitana. Aidi yamna lairare haibasimadi nang khanguko. Aibu nungshiba tambiramlaga thamoi kahenbigadaba oiragadi. Aibu nungshiba tambigano. Nanga egadi thak yamna khenai. Paikhomba thadoigi makhut adu chena paisilaga. Nangna ayamna thajaroidaba oiragadi. Masimak nangbu ayi yumda pushinduna. Imagi mama oihenba ngamgani. Thadoi noklaga paikhomba gi mabukta khudumna thillaga. Yam henjilakano ko. Haujikta nungshiba hauda ngairi. Aduga luhonga se chelese kaina. Thajalakani ko ngasi. Mahaina masida nangna thakrabanina. Mahau phasana khangi. Ado nama wali sida thagi harsu yai. Yare yare yam wasalakano. Suman khoi ine khoi diudina. Yumdagi thoki. Namiru shalo. Paikhomba nokfet tawraga hairakpani thadoi ngakna. Kainu nang haisi. Kaigino. As kashu tawroim uida ushaloba. Thadoi su hoi hairaga mamit adu tapna ushil. Paikhomba magi furit khawda jeksinna hapchinkraba nachomadu lauthoraklaga thadoigi napada thel. Thadoi su tapna pangthoraklaga nokfet tawna. Kaidagi nachomno siba. Manam yamna nushi. Aina thabani. Aina nangidamakta semnaga purakpa. Laisigi mapuse kana oigani khanbada. Nahan makhai wakhal wabani. Ado ngasidi mapu phangre. Kayada awatpa leitana chatnariban. Thadoi ikaireduna mamaidu nontharaga. As yare yam henjilakano ikaijeko. Hanadi wa kaisu ngangamdi. Aduga haujikna wa ngangba yamna helaisina kamdobano. Paikhomba noklaga. Pakhatkano.
ꯅꯪꯒꯤꯅ ꯄꯨꯔꯣꯏꯕ ꯑꯣꯏꯗꯣꯏꯁꯦ ꯅꯪꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯦ ꯑꯩꯁꯦ ꯊꯥꯗꯣꯏ ꯃꯃꯤꯠꯀꯗꯣ ꯐꯩꯅ ꯌꯦꯡꯂꯒ ꯏꯁ ꯌꯥꯝ ꯑꯐꯕꯅꯤꯀꯣ ꯌꯥꯔꯦ ꯆꯠꯂꯣ ꯑꯕꯣꯛꯁꯨ ꯂꯩꯇꯦ ꯌꯨꯝꯁꯤꯗ ꯏꯇꯣꯝꯇꯅꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯃꯤ ꯐꯠꯇꯕ ꯌꯥꯝ ꯂꯩꯕꯅꯤꯅꯅꯦ ꯋꯥꯈꯜ ꯁꯦꯔꯥꯟꯅ ꯈꯟꯈꯤꯅꯤ ꯄꯥꯏꯈꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯈꯖꯥꯏ ꯑꯗꯨꯗ ꯁꯤꯞꯂꯒ ꯅꯪꯅ ꯃꯤ ꯀꯤꯒꯟꯈꯤꯕꯁꯤꯅ ꯑꯩ ꯏꯁꯥꯅ ꯁꯣꯏꯗ꯭ꯔꯒ ꯑꯔꯥꯟꯕ ꯇꯧꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯪꯅꯗꯤ ꯌꯥꯝꯅ ꯃꯤ ꯀꯤꯔꯤꯗꯨꯕꯨ ꯀꯩꯒꯤꯅꯣ ꯊꯥꯗꯣꯏ ꯄꯥꯏꯈꯣꯝꯕꯕꯨ ꯏꯜꯂꯒ ꯑꯁ ꯑꯩꯅ ꯂꯥꯟꯗ꯭ꯔꯁꯨ ꯃꯤꯅ ꯇꯧꯒꯦ ꯌꯥꯎꯅ ꯂꯥꯜꯍꯟꯒꯦ ꯌꯥꯎꯅ ꯂꯥꯜꯍꯜꯂꯕꯗꯤ ꯑꯩꯇꯅꯤ ꯃꯥꯡꯖꯗꯣꯏꯁꯦ ꯁꯦꯕ ꯆꯠꯂꯣꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯑꯀꯥꯟꯁꯤꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯄ ꯍꯧꯋꯤ ꯊꯥꯗꯣꯏ ꯈꯣꯜ ꯍꯧꯔꯞꯅ ꯑꯣꯏ ꯇꯣꯏꯅꯗꯤ ꯂꯥꯛꯀꯅꯨꯀꯣ ꯃꯔꯛꯇ ꯇꯟꯖꯥ ꯌꯦꯡꯉꯒ ꯂꯥꯛꯑꯣ ꯑꯣꯏ ꯀꯥꯏꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯅꯪꯁꯨ ꯃꯤꯡꯒꯧ ꯑꯃ ꯇꯞꯄꯗꯤ ꯐꯕꯅꯤ ꯆꯥꯅꯕꯤ ꯃꯇꯨꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯀꯣ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯀꯅꯨ ꯗꯗꯥ ꯁꯤ ꯍꯣꯏꯗꯤ ꯌꯥꯔꯕꯣ ꯄꯥꯏꯈꯣꯝꯕ ꯋꯥꯟꯊꯗꯧꯔꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯒ ꯌꯥꯔꯦ ꯌꯥꯔꯦ ꯍꯣꯔꯦꯟ ꯐꯥꯎ ꯃꯪꯗ ꯑꯗꯨꯝ ꯉꯥꯎꯔꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯗꯧ ꯃꯥꯜꯂꯤ ꯊꯥꯗꯣꯏ ꯅꯣꯛꯂꯒ ꯑꯗꯣ ꯆꯠꯂꯣꯕ ꯃꯔꯝ ꯃꯣꯛꯄꯅꯤ ꯄꯥꯏꯈꯣꯝꯕꯁꯨ ꯍꯣꯏ ꯍꯥꯏꯕꯒꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯠꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯡꯊꯤꯜ ꯑꯃꯗꯅꯤ ꯊꯥꯗꯣꯏ ꯏꯪꯈꯣꯜꯗ ꯍꯧꯕ ꯄꯦꯔꯨꯛ ꯑꯗꯨ ꯀꯟꯅ ꯍꯦꯛꯂꯤꯉꯩ ꯁꯨꯃꯟ ꯆꯦꯟꯁꯤꯜꯂꯛꯂꯒ ꯆꯤꯆꯦ ꯆꯤꯆꯦ ꯀꯅꯥꯅꯣꯃ ꯂꯥꯛꯍꯧꯏ ꯑꯥ ꯁꯍꯔꯒꯤ ꯃꯤꯁꯨ ꯃꯥꯜꯂꯤ ꯅꯪꯕꯨ ꯊꯣꯔꯛꯑꯣ ꯍꯥꯏ ꯍꯥ ꯀꯅꯥ ꯑꯣꯏꯔꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨ ꯁꯦꯡꯅ ꯍꯥꯝꯗꯣꯛꯂꯒ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯔꯛꯏ ꯃꯤꯌꯥꯏ ꯆꯜꯂꯞ ꯇꯧꯕ ꯅꯨꯄꯤꯅꯤ ꯐꯤꯖꯣꯜ ꯅꯥꯟꯅ ꯁꯦꯠꯂꯤ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯅꯥꯜꯂꯤ ꯍꯦꯛ ꯌꯦꯡꯕꯗ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯊꯥꯗꯣꯏ ꯇꯞꯂꯞꯅ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯁꯤꯂꯥ ꯊꯥꯗꯣꯏꯕꯨ ꯎꯕꯗ ꯈꯣꯡꯗꯒꯤꯅ ꯇꯣꯟ ꯐꯥꯎꯕ ꯐꯩꯔꯞ ꯌꯦꯡꯂꯒ ꯑꯩ ꯄꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯥꯗꯣꯏꯗꯨ ꯈꯤꯇꯪꯗꯤ ꯈꯧꯇꯛ ꯆꯥꯏ ꯃꯇꯤꯟ ꯀꯨꯠ ꯌꯣꯠꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯣ ꯑꯩꯗꯤ ꯅꯍꯥ ꯃꯈꯩ ꯈꯪꯖꯍꯧꯗ꯭ꯔꯦ ꯏꯅꯦ ꯍꯥꯏꯅ ꯍꯦꯛꯇ ꯀꯧꯔꯒꯦ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯕꯦꯕꯥꯔꯒꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯋꯥꯉꯥꯡꯒꯁꯨ ꯌꯥꯝ ꯍꯩꯔꯤꯅꯦ ꯃꯁꯤꯅ ꯑꯣꯏꯕ ꯇꯥꯏ ꯑꯩꯒꯤ ꯏꯆꯥꯗꯨꯅ ꯅꯪꯉꯣꯟꯗ ꯇꯨꯕ ꯃꯈꯩ ꯉꯥꯎꯔꯤꯕꯁꯤ ꯅꯪꯒꯤ ꯋꯥꯉꯥꯡꯗꯨꯅ ꯁꯨꯝꯗꯨꯅ ꯏꯆꯥꯗꯣ ꯃꯉꯣꯟꯗꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯂꯧꯊꯣꯛꯀꯦ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ ꯊꯥꯗꯣꯏ ꯁꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯃꯤꯠꯇꯨ ꯐꯠ ꯌꯦꯡꯈꯠꯂꯛꯂꯒ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ ꯑꯩꯗꯤ ꯋꯥꯈꯜ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ ꯁꯤꯂꯥ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯕꯦꯝꯃ ꯑꯩꯁꯦ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯗ ꯑꯗꯨꯛ ꯍꯛꯅ ꯃꯟꯇꯤꯛꯅꯒꯗꯕ ꯁꯤꯂꯥ ꯅꯠꯇꯦ ꯈꯪꯉꯕ ꯇꯧꯕꯇꯕꯨ ꯃꯤꯅꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯩꯒꯤ ꯑꯣꯏꯅ ꯁꯨꯛꯌꯥ ꯌꯥꯗꯦ ꯏꯆꯥꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯄꯥꯝꯖꯩ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ ꯍꯥꯏꯔꯤꯕꯗꯣ ꯏꯆꯥꯅꯕꯨ ꯄꯥꯝꯂꯕꯗꯤ ꯍꯥꯏꯗꯅ ꯑꯩ ꯍꯔꯥꯎꯅ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯏꯆꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯗꯨꯅ ꯃꯥꯒꯤ ꯃꯔꯜ ꯃꯊꯨꯝ ꯂꯧꯒꯦ ꯈꯜꯂꯤꯕ ꯅꯀꯣꯛꯇꯣ ꯉꯁꯤꯗꯒꯤ ꯍꯧꯖꯤꯛꯇꯒꯤ ꯊꯥꯗꯣꯛ ꯁꯨꯛꯑꯣꯏ ꯑꯣꯏꯔꯔꯣꯏ ꯑꯩꯒꯤ ꯏꯆꯥꯗꯣ ꯅꯪꯒꯤ ꯅꯃꯥꯡꯗꯁꯨ ꯑꯃꯨꯛ ꯍꯟꯅ ꯎꯍꯜꯂꯣꯏ ꯈꯪꯉꯕ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯅꯪꯒ ꯅꯨꯡꯁꯤꯅꯔꯝꯕ ꯑꯗꯨꯒꯤ ꯃꯇꯝ ꯃꯥꯡꯈꯤꯕ ꯑꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯤꯒꯤ ꯁꯦꯜꯁꯦ ꯁꯤꯁꯤꯡꯁꯤꯅ ꯃꯍꯨꯠ ꯑꯣꯏꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯂꯩ ꯆꯥꯏꯊꯕꯒꯨꯝꯅ ꯊꯥꯗꯣꯏꯒꯤ ꯃꯁꯥ ꯑꯗꯨꯗ ꯆꯥꯏꯁꯤꯜꯂꯤ ꯊꯥꯗꯣꯏ ꯃꯄꯤ ꯇꯥꯗꯦꯗ ꯈꯥꯛꯂꯤ ꯋꯥꯍꯩ ꯑꯗꯨ ꯇꯁꯦꯡꯅ ꯇꯥꯕ ꯉꯝꯗꯦ ꯃꯃꯤꯠ ꯑꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯜꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕ ꯑꯗꯨ ꯇꯥꯔꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯅꯦ ꯑꯩ ꯈꯨꯡꯒꯪ ꯅꯤꯉꯣꯜꯅꯤ ꯂꯥꯏꯔꯔꯦ ꯍꯥꯏꯕ ꯑꯁꯨꯛ ꯍꯟꯊꯕ ꯋꯥꯈꯜꯗ ꯃꯤꯕꯨ ꯁꯤꯖꯤꯟꯅꯒꯗꯕ ꯅꯠꯇꯦ ꯑꯗꯨꯛ ꯍꯥꯛꯅ ꯑꯩꯕꯨ ꯂꯧꯅꯝ ꯇꯧꯕꯤꯅꯤ ꯈꯟꯕꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯀꯅꯥꯅ ꯏꯟꯁꯤꯟꯕ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯏꯃꯤꯠꯅ ꯎꯗ꯭ꯔꯤꯕ ꯄꯣꯠꯇ ꯑꯗꯨꯝꯅ ꯍꯦꯛꯇ ꯃꯤꯕꯨ ꯕꯤꯆꯥꯔ ꯇꯧꯕꯗꯤ ꯂꯥꯟꯒꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯆꯥꯛ ꯃꯔꯨ ꯑꯃꯠꯇ ꯍꯨꯔꯥꯜꯂꯒ ꯆꯥꯒꯦ ꯍꯥꯏꯅ ꯈꯟꯈꯤꯗꯦ ꯅꯤꯔꯒꯁꯨ ꯆꯥꯈꯤꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨꯗ ꯌꯦꯡꯂꯒ ꯑꯗꯨꯒ ꯑꯩꯅ ꯇꯁꯦꯡꯅ ꯁꯦꯜ ꯊꯨꯝ ꯌꯥꯝꯅ ꯃꯤꯇꯥꯕ ꯑꯣꯏꯔꯝꯂꯒꯗꯤ ꯅꯍꯥꯟꯅ ꯙꯥ ꯄꯥꯏꯈꯣꯝꯕꯗꯒꯤ ꯂꯧꯊꯣꯛꯄ ꯆꯥꯊꯣꯛꯅꯕꯗ ꯍꯣꯠꯅꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯃꯥꯒ ꯉꯁꯤ ꯐꯥꯎꯕ ꯅꯨꯡꯁꯤꯅꯔꯛꯄꯗ ꯑꯣꯏꯖ ꯑꯣꯏꯊꯛ ꯀꯔꯤꯁꯨ ꯂꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯑꯩ ꯍꯩꯁꯨ ꯍꯩꯅꯗꯦ ꯌꯥꯔꯒꯗꯤ ꯏꯅꯦꯒꯤ ꯁꯦꯜꯁꯤꯡꯁꯦ ꯈꯣꯝꯖꯤꯟꯕꯤꯔꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯤꯈ꯭ꯔꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯕꯦꯕꯥꯔ ꯀꯥꯏꯔꯛꯄꯁꯨ ꯌꯥꯏ ꯀꯌꯥꯗ ꯃꯆꯤꯟ ꯍꯩꯔꯤꯕ ꯂꯩꯁꯥꯕꯤꯅꯣ ꯌꯦꯡꯉꯨꯅꯤꯍꯦ ꯍꯩ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯤꯁꯛꯄꯨ ꯇꯥꯟꯕ ꯉꯝꯃꯤꯅꯦ ꯏꯕꯦꯝꯃ ꯂꯩꯁꯥꯕꯤ ꯅꯪꯅ ꯇꯥꯟꯗ꯭ꯔꯕꯁꯨ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗꯅꯦ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯑꯩ ꯂꯩꯒꯗꯕ ꯅꯠꯇꯦꯅꯦ ꯈꯪꯉꯕ ꯇꯟꯖꯥꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯏꯃꯥ ꯑꯆꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯑꯅꯤ ꯑꯗꯨꯁꯨ ꯀꯅꯥꯅꯣ ꯈꯟꯅ ꯑꯣꯟꯊꯣꯔꯛꯄꯅꯤ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯗꯣꯏ ꯌꯥꯝꯅ ꯁꯥꯎꯅ ꯋꯥꯔꯧꯅ ꯌꯦꯡꯂꯛꯏ ꯁꯤꯂꯥꯅ ꯉꯛꯅ ꯀꯩꯗꯧꯔꯤ ꯆꯥꯊꯣꯏ ꯑꯩꯅ ꯌꯨꯝꯗ ꯂꯩꯔꯝꯃꯨ ꯅꯪ ꯇꯥꯗꯨꯗꯣ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯔꯝꯕ ꯅꯠꯇ꯭ꯔꯣ ꯄꯥꯏꯈꯣꯝꯕ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯦꯔꯥꯟꯅꯕ ꯑꯃ ꯊꯣꯛꯂꯦ ꯈꯪꯂꯦ ꯑꯗꯨꯕꯨ ꯋꯥꯔꯤ ꯈꯪꯗ꯭ꯔꯤꯕꯅ ꯊꯥꯗꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯅꯤꯡꯕꯒꯤ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯊꯥꯗꯣꯏ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯠ ꯋꯥꯔꯧꯅ ꯂꯩꯊꯣꯛꯈꯤ ꯄꯥꯏꯈꯣꯝꯕꯅ
Ima, kaino tawbiramishibo? Yumsida mataw karamna. Sila paikhomba gi makhut adu samlaga. Ibungo, nangdi mana nangbu nungsiba sasinaraga. Nangi lanthumda mi tabase karisu khangamoine. Ai pumnamak khanglaga laabani. Lao, ngasina aroiba oi. Imaga chasilao, ngasidagi lakpa yaro. Asi haiduna chingi paikhomba di wadu tabada pakhatna thadoi de yengai. Thadoi khonjel wanglapna. Sel singse yam thuna khomjilaga pukho. Natrabadi lekai miyam kawgani. Kayada ngamino yenguni se. Paikhomba silagi makhutu phathadalaga sauna. Kaino imana migi jamna hingjaba imungsida tawramishiba. Thadoi mapidu taithoklaga. Da paikhomba yaragadi yumsidagi khara thuna chapikro. Lekai miyamna takiba thoklabadi sirana na pau sandokna khini. Paikhomba thadoi gi makhut adu chetna paisilaga. Chatlabasu aidi nang yaudana di chatlarai. Thadoi sauna yengthoraklaga. Aibu bebar khangdaba tahangano da paikhomba. Ibungo, kaino nangna tawrisi? Nama aingondagi lawnambisini hena lurabo. Paikhomba khonjel wanglapna. Sangsarshida aina khwaidagi hena lachaba misaksingi manungda mahaksu amani. Punsigi hingminnagadaba aigi oiba misakto isana khanjabagi isana hagri. Mahakpu aigi oina khankrabani. Karigino imana thugai ninglibade. Imagi kari pendaba leibagi. Aduga kanagi wadagi mabu lawnambini hairibano. Liklana aingonda nupisigi mawong mataw. Nangondagi lawthok chathok hobagi lawnam lang silli haiba paw aina loina khangabani. Taaduna laabani. Paikhomba haujiktada wakhal tarakladuna nokfet tawraga sor asangwa mohon toklaga. Onthokpanida. Karisu thoknadaba thut lawba nupi mana kalakpagi tamsinba paw aduda nangna thajaribanine. Asi haiduna thadoibu mamagi manak nakna jingsinduna pusilaga. Yengo ima. Asuk yamna chamna hingjab. Mingonda phawbada he ha haiba ngamchadaba mahakna aingondagi kari ojaba thidoino. Magi maithong asida adugumbagi mami yawba. Amta muna yengone ima. Silasu thadoide yengi chamjaba phise laiteng ingna phajaba maithong. Wahai wata sing adu ningsinglaga. Adubu. Ibungo, miyoiba haibase mina tamlakpa paw kharadang oirabasu chumba yawgani. Aduga maithong chammi haiduna pukjil chammi haina khanbadudi lahangani do. Paikhomba haifam tofam khangdana sauningba amadi yawre adubu pumnamak khangjillaga. Ima, nangsibu karam haina ngangnasige. Asukuiba matamse aina magidamakta karigumba mamal yamba amatang laibibada mana nongmuta lawkhiba leite. Aduga aiga maga nushina jengaida. Magi thaka khenai ngamloi haidunasu wahang kaya ama hangjarakibani. Aisibu yamna apangba mi manbane ima. Aina adugumba nupi oi haibadu kaidoboi khangoidoino. Ai mabu thamoi singna nusi. Punsise ma yaudabadi ai hingba ngamloi. Machana thadoigi makhut adu thadoklaroi matagumna chetna pairiba mataw aduda sila nokfet tawraga. Pumnamak aina ichana haktabu nungsimanba mina tamlakpa pawtabu thajarubagi irani. Asi haiduna thadogi makokta nungsina nanthabiraga. Icha thoibi aigi wangangna soikiba henjinkiba yawrabasu ngakbiyuko. Ima nangi khong paiduna lale hayo hairabasu haijagi. Asi haiduna makhong soke hek tawbaga thadoina phatching khalaklaga. As kaino ima haunadi adumna tawbigano. Wakhal tanadabadagi pumnamak thokibani. Sila nungsina mamaiduda nanthabiraga. Imobu khawrangna imana ngairamliko. Kuidi kuihalagano. Ima isa yamna sole. Imogi seba thuna pame ko. Thadoi ikaireduna mamai adu lukthaki silana. Ima halamagi koibungo. Imausi aina khangdaduna ngangbikibado waraudanadaba nangna khara themjinbiu. Aduga nangsu thengna hanjilakano. Asi haiduna chatpa hawkri paikhomba noklaga. Ikairiro. Nanempokna oina salakpaduda. Thadoi oina na paikhomba mabukta khutumaduna thillaga. Cho nushide amta. Ai pukningam nushi khangaba. Paikhomba thadoibu nushina konsinbiraga maraibak aduda machinaduna thenglaga. Matunga mokhana sigumba thawdokse thokhalaroi nushibi. Thadoi karigumba ama khangning ningsinglakpagumna khanghai khangjinda. Kanano likla haise? As khangbu khangi. Kanano haiba yam thuna hairo. Aikhoi imagi chanabi marup ama leye magi machanupini. Aiga haina singnanaba tawramba. Aina di mado ichanupini na khalaga madi aingondane matin oro taba mak hingauduna leirami janidana. Adagi mana aingonda nushi haire. Aina aidi thamoigi chanabi ama leikre. Aidi nangbu nushiba ngamaroi haidana mangonda haikre. Aduga tumina leikhrabai ningi. Madi ai sinarami janidana. Nang ai nushinaba mataw uraga madi kalaktana. Imada jajat pau tamsindana kai sarise. Thadoi machindo arekhei pom thoklaga
ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯌꯥꯝ ꯉꯥꯎꯖꯔꯦ ꯀꯥꯏꯅ ꯅꯪꯗꯤ ꯍꯔꯥꯎꯔꯤꯕꯅꯤꯅꯦ, ꯄꯣꯡꯖꯔꯤꯕꯅꯦꯕ. ꯅꯪꯗꯤ ꯀꯂꯛꯇ꯭ꯔꯣ ꯍꯥꯏꯁꯦ? ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯂꯛꯇꯣꯏꯕ? ꯅꯪꯅꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯃꯛꯇ ꯑꯣꯏꯔꯗꯤ ꯂꯦꯞꯈꯤꯕ ꯑꯩꯉꯣꯟꯗꯒꯤ ꯍꯣꯡꯕ ꯈꯛ ꯉꯝꯂꯣꯏ. ꯑꯩꯅ ꯆꯦꯛꯁꯤꯟꯕꯒꯤ ꯃꯊꯧ ꯇꯥꯗꯦ. ꯃꯔꯝꯗꯤ ꯑꯩꯁꯨ ꯅꯪꯕꯨ ꯊꯥꯖꯩ. ꯑꯗꯨꯒ ꯑꯩꯅ ꯑꯔꯥꯟꯕ ꯀꯩꯁꯨ ꯇꯧꯒꯗꯕ ꯂꯩꯇꯦ. ꯋꯥꯍꯩ ꯐꯥꯎꯕꯗꯤ ꯐꯖꯩ. ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦꯗꯅ. ꯀꯩꯅꯣ ꯑꯃꯨꯛ ꯌꯥꯝ ꯀꯨꯏꯅꯒ ꯍꯪꯉꯛꯏꯗꯨꯅ? ꯑꯉꯥꯡꯗꯤ ꯀꯌꯥ ꯄꯣꯛꯁꯦ ꯍꯥꯏꯅꯣ? ꯑꯩꯈꯣꯏꯒꯤꯗꯤ ꯑꯩ ꯅꯠꯇꯅ ꯀꯅꯥꯝ ꯂꯩꯇꯦ. ꯑꯗꯨꯅ ꯈꯔ ꯌꯥꯝꯅ ꯄꯣꯛꯁꯦ, ꯌꯥꯕ꯭ꯔꯣ? ꯊꯥꯗꯣꯏ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯥꯎꯊꯣꯔꯛꯂꯒ ꯄꯥꯏꯈꯣꯝꯕꯗ ꯏꯜꯂꯒ, ꯅꯃꯥꯏ ꯏꯀꯥꯏ ꯈꯪꯗꯕ, ꯆꯠꯊꯣꯛꯑꯥꯗ, ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯂꯣꯏꯔꯦꯍꯦ. ꯁꯤꯗꯕꯨ ꯏꯀꯥꯏꯅꯤꯡꯉꯥꯏ ꯀꯩ ꯂꯩꯒꯦ? ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯟꯅꯕꯕꯨ ꯀꯩꯅꯣ? ꯅꯪ ꯏꯕꯥꯅꯤ ꯏꯇꯩꯅ ꯑꯣꯏꯔꯛꯇꯣꯏꯁꯤꯗꯤ. ꯊꯥꯗꯣꯏ ꯁꯨꯛꯇꯣꯛꯂꯒ, ꯅꯃꯥꯏꯗꯨꯗ ꯉꯁꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯛꯀꯅꯤ ꯅꯪ. ꯑꯁ, ꯑꯩꯒꯤ ꯏꯇꯨꯒꯤ ꯋꯥꯉꯥꯡꯁꯤꯗꯤ ꯐꯖꯅ ꯕꯦꯕꯥꯔ ꯀꯥꯗ꯭ꯔꯦꯗ. ꯅꯪꯉꯣꯟꯗ ꯑꯣꯏꯕꯩꯅꯤ, ꯃꯤ ꯑꯇꯣꯞꯄꯗꯗꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯉꯥꯡꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ. ꯄꯥꯏꯈꯣꯝꯕ ꯊꯥꯗꯣꯏꯒꯤ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ, ꯅꯨꯡꯁꯤꯕꯅ ꯂꯣꯏꯔꯦꯗꯀꯣ ꯅꯪ ꯁꯤꯕꯦꯝꯃ. ꯆꯤꯟꯕꯥꯜꯗꯅ ꯅꯨꯡꯁꯤ ꯍꯥꯏꯕ. ꯅꯨꯄꯥꯒꯤ ꯊꯃꯣꯏꯁꯦ ꯀꯤꯗꯤ ꯀꯤꯖꯩ. ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯅ ꯉꯁꯤꯃꯛ ꯆꯠꯂꯁꯤꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯇꯧꯏ. ꯑꯗꯨꯕꯨ ꯊꯥꯗꯣꯏꯅ, ꯍꯩꯃꯥ, ꯀꯩꯅꯣꯅꯦ? ꯐꯥꯒꯤꯒ ꯇꯧꯕ ꯑꯝꯇ ꯌꯥꯗ꯭ꯔꯣ? ꯑꯗꯨ ꯑꯗꯥ ꯈꯪꯗꯦ, ꯃꯇꯝ ꯌꯥꯝ ꯂꯧꯔꯨꯅꯨ. ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯛꯏ. ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯃꯥꯡꯒꯣꯜ ꯍꯦꯛꯇ ꯀꯥꯍꯜꯂꯗꯧꯅꯤ. ꯅꯪꯅꯗꯤ ꯊꯨꯖꯤꯟꯕ ꯄꯥꯝꯂꯤꯕ. ꯑꯗ ꯑꯩꯅ ꯁꯣꯝꯗ ꯁꯨꯃꯟꯒ ꯑꯕꯣꯛꯀꯒꯤ ꯈꯟꯕꯗ ꯋꯥꯈꯜꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗꯦ. ꯑꯁ, ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯁꯦ ꯃꯤꯇꯣꯞ ꯇꯧꯅ ꯑꯗꯨꯝ ꯎꯔꯤꯁꯦ? ꯅꯪꯁꯦ ꯑꯩꯅ ꯂꯧꯔꯅꯤ. ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯑꯩꯒꯤ ꯏꯃꯨꯡ ꯑꯣꯏꯗꯣꯏꯅꯤ. ꯑꯩꯅ ꯌꯦꯡꯁꯤꯟꯗꯅ ꯀꯅꯥꯗ ꯌꯦꯡꯁꯤꯟꯍꯟꯒꯦ ꯍꯥꯏꯅꯣ? ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥꯈꯜ ꯌꯥꯝ ꯄꯤꯗꯨꯕꯣ? ꯊꯥꯗꯣꯏ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ, ꯑꯗꯨ ꯑꯣꯏꯔꯁꯨ ꯋꯥꯗꯕ ꯉꯝꯗꯦ. ꯑꯩꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕꯒꯤꯅꯤ ꯅꯪꯒꯤꯁꯦ. ꯑꯗꯨꯒꯤ ꯅꯠꯇꯦ, ꯁꯨꯝ ꯋꯥꯈꯜꯗꯣ ꯋꯥꯍꯟꯕꯒꯤ ꯋꯥꯅꯤ. ꯑꯗꯨ ꯐꯔꯦ, ꯑꯩꯁꯨ ꯊꯦꯡꯉꯅꯤ ꯍꯟꯅꯕ ꯇꯧꯔꯒꯦ. ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯣꯀꯣ ꯅꯨꯡꯁꯤꯕꯤ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ. ꯊꯥꯗꯣꯏꯁꯨ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯣꯛꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯃꯥꯡꯒꯣꯜ ꯀꯥꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯈꯤꯔꯝꯃꯤ꯫